Ma'am, lakpiro, net tatlure. Network tatlugi amuk. Hꯧꯖꯤꯛ ꯑꯃꯨꯛ ꯍꯧꯔꯛꯏꯅꯤ. ꯉꯁꯤꯗꯤ ꯁꯟꯗꯦꯅꯤꯅ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯏꯚ ꯊꯥꯕꯁꯨ ꯉꯝꯃꯔꯣꯏ. ꯃꯊꯪ ꯆꯤꯡꯕ ꯂꯨꯋꯥꯡ ꯍꯥꯏ. ꯅꯦꯠꯁꯦ ꯈꯣꯏꯗꯧ ꯁꯥꯒꯠꯂꯛꯑꯦ. ꯍꯣꯏ, ꯅꯦꯠꯁꯤꯗꯤ ꯖꯤꯑꯣꯒꯤ ꯅꯦꯠꯁꯤꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ. ꯎꯄꯥꯏ ꯂꯩꯇꯦꯅ ꯈꯥꯡꯃꯤꯟꯅꯕ ꯇꯥꯕꯅꯤ ꯃꯇꯝ ꯈꯔꯗꯤ. जियो ने सिदी बर्बाद तारे. बर्बाद ने पूरा बर्बाद. वो वाईफाई नत्रो नेट से नेट तो है नत्ते आईगी केनो से सिदादी वाईफाई लाइतीबा आई जियो गी युमदा खतनी थंबा सिदा थंबसे अइना थबक चप टाइमिंग ददी कादसु लाइतबनिना रिचार्ज तो हापगाने नेट से अदुम मांगगा तोकदबा अदुना कानादेना अदुम फोन दगी खरा अदुम सिनगेना हापबने थमदबने मदु वाईफाई रमगदी सुमाइना प्रॉब्लम थोइतबने नुआइना टेंशन लेतना तोगदबने दुमते होइद्रे अदो ओइदी नेट किति केसु वाद्रे वाईफाई नि नाय होय नुआइबने तुम देविकाना लाइव तत क्रिया है होइने नेटवर्क याददा तत्खिबने अदो केनोनी अइना इसै सक्चलुबा इसै सक्चलुबा तो लाइव भौ तानिंग दबजाने दा खोंदा दुगा इबो नेट से बट औ थदतखि वाई लाइव का पुंसाइ साइ मी लोइ मांग स्वाइ लाउ जम बोलै त्रिसिन इसै सक्चलुबनी दा अइना अदा आई होरेन लाइव लोइसनिंग प टाइमिंग तो अदा इसै सक्चलके दुम नेट तत्खिनबा Asmat said be hi. Ingbaluang na bro iPhone 17 the next month talakado mal hoy September launch tawin. How are you? I'm good. How are you? Like to mayam ani Manipur Wi-Fi fazana nuaite handak se game sanabada hapta ama fare Wi-Fi nuaite be hai. Oh, I didn't di khangre. Good night. Yeah, good night. But you didn't reply. How are you? What is your name? My name is Gorbachov. Gorbachov. I am from Manipur, the state called Manipur in India. And where are you from? Tuna like to not ready dandi fang ni noe mane like to the bang famule put honni machine aroi life ni handa khata sigi ayeng dai di mu tharoi mathang thangjan mi tamu thengna duini. I'm from Pakistan. Okay. Pakistan which province? Like Baloch, Sindh, Punjab, Kashmir. There are lots of provinces. From which province you are? iPhone 7 ta layraga puge khanmani amadi madi 17 juda layba amma ambo oirage ai hoi ambo jaro iPhone 5 ambo jaro Asma, from which province you are? I heard that Pakistan have lots of natural beautiful places are there. Even I seen one of video from Europe. One traveler from Europe who was exploring Pakistan, and I see there lots of beautiful places, which is not totally unique
from entire world, and their landscape also beautiful. I love to visit Pakistan, but I I won't be. There would be a risky for us to travel in Pakistan. Say tawsida hai Kelvin seran turan tawakano ko Kelvin like tawruba hai Kelvin like tawruba nge aina hojik say saksalubadagi net tatkidana live tatlubani apps nang gyan tadeba amuk saksalawro seran turan aina say sakbodo khonjeluga mataduga aina mi di live taring de karai de no aina net ka bat ang thadaki jamu say saksalaw hai nang live to saling mo mali Kelvin seran turan tawnu daiba ay mo fazana nungay nang bawgalak ko din tatkido Balwang bros kai de no hai Saiton dai ne Peter Parker thai thadoi Peter udu kuire da ngasi mu thengnai am phare Dil Divana tabuda adu sai ga ngu ne ba duga ni je tat ki wan ko sakcha lawra mi loi mang hina ba ji mi tra tra thuk lai je ani ung nga hu de hogar ba chat na ki de mora thang kana thoma ma sakcha ba kham pote in sajna ke माने ना ये पगला है समझाने से समझे ना दुनिया मांगे अपनी मुरादी मैं तो मांगू साजन रहे सलामत मेरा सजना और सजना का आंगन इसके सिवा दिल अब से कुछ भी चाहे ना ये पगला है समझाने से समझे ना शूटिंग तौरी खरा चिल्ले न्यू ब्रांडो नम्मी है ओ करी वीडियो नम्मी नो शूटिंग तौरी से yan tadre thabai ko na kau like hana tau view ai mani Peter like hana sat tok salo sang mupaga thadoi nung doi ga ko na kau ai saurok tana ba ai saurai tumina na ka don tho tum lai jan कबूतर जा 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 कबूतर जा 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 कबूतर जा 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 कबूतर जा 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 पहली प्यार की पहला चिट्ठी ओ पहली प्यार की पहला चिट्ठी साजन को दे आ कबूतर जा 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 कबूतर जा 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 Bo Android mobile ano ba kay tau ba lakad ba lagi hay Android ki ano ba Android ki ano ba se Realme GT dum lai re Oppo gi Reno ra kay ano ba 14 ki 13 turbo na ma su don to ko dum lai bani adu gi do mo gi game sana ba ka gu yam no ai ba phone oi din mi du gi ke 13 turbo to Police Gold na atra isai di hay mani ari ba isai na kwai fai isai di ari ba su ngai ko di isai di होश वालों को खबर क्या बेखुदी क्या चीज है इश्क कीजिए फिर समझिए जिंदगी क्या चीज है उनसे नजरे क्या मिली रोशन फिजाएं हो गई आज जाना प्यार की जादूगरी क्या चीज है अजित नोंगना isai yam hai ko bro se atheng basida hai isai hai bana te mi tang gai ga to ne ajit thengjale na live se loisal lagi dana an tra nang jo iba mina tra thread like masing na taret janari ge ba kai janari ge ba dune tume ado ise nahan gi engonda enjalakibaduro hai mani ne adumak ni ne yadre na let's go 50 likes hai mani masing ge ta suan ga ta mi chama ga suan lo me ado ise mauro ai ado du di kungro ai du mu dei khang dre he
ꯏꯁꯩꯗꯣ ꯂꯤꯔꯤꯛꯁ ꯌꯥꯝ ꯆꯨꯝꯅ ꯁꯛꯑꯦ ꯍꯥꯏ ꯂꯥꯜꯂꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯆꯨꯝ ꯃꯥꯜꯂꯦ ꯁꯛꯈꯤꯕꯅꯤ ꯂꯥꯜꯂ ꯃꯥꯜꯂꯦ ꯀꯃꯦꯟ ꯇꯧꯁꯤꯜꯂꯤ ꯏꯀꯥꯏꯖꯩꯍꯦ ꯁꯤꯗꯤ ꯕꯦꯔꯥꯅꯤ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯕꯅꯤ ꯍꯤꯟꯗꯤꯒꯤ ꯑꯣꯏꯅ ꯇꯧꯔ ꯂꯩꯔꯦꯗ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯕ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯩ ꯏꯁꯩ ꯌꯥꯝ ꯐꯥꯗꯦꯍꯦ ꯃꯅꯤꯄꯨꯔꯒꯤ ꯏꯁꯩꯗꯤ ꯀꯔꯤ ꯏꯁꯩ ꯁꯛꯁꯤꯒꯦ ꯀꯩꯅꯣ ꯗꯤꯅꯦꯁꯀꯤ ꯆꯠꯀꯦ ꯍꯥꯏꯔꯝꯗꯅ ꯌꯦꯡꯗꯃꯛ ꯌꯦꯡꯂꯝꯂꯒ ꯇꯨꯃꯤꯟꯅ ꯆꯠꯈꯤꯕꯗꯣ ꯆꯥꯛꯅ ꯌꯦꯡꯍꯧꯕꯅꯤ ꯍꯥꯡꯉꯝꯗꯅ ꯀꯥꯏꯅ ꯇꯧꯕꯗꯣ ꯀꯥꯎꯗꯦꯗ ꯀꯥꯎꯔꯦ ꯄꯤꯇꯔ ꯍꯔꯦ ꯍꯔꯦ ꯀꯔꯤ ꯅꯨꯡꯒꯤ ꯁꯛ ꯐꯖꯕ ꯍꯦꯛ ꯄꯣꯛꯆꯔꯨꯕꯅꯣ ꯑꯩ ꯋꯥꯏ ꯆꯨꯝꯃꯦ ꯏꯆꯟꯅ ꯁꯛ ꯐꯖꯕꯗꯩꯅꯤ ꯃꯗꯨ ꯁꯥꯎꯔꯨꯅꯨ ꯆꯤꯡꯕ ꯃꯥꯅꯦ ꯏꯆꯥꯒ ꯆꯥꯎꯔꯦꯗ ꯏꯃꯧ ꯐꯪꯗꯣꯔꯦ ꯍꯥꯏ ꯑꯩꯁ ꯉꯁꯤꯃꯗꯤ ꯑꯩ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯑꯩ ꯈꯪꯗꯦꯀꯣ ꯊꯥꯗꯣꯏ ꯏꯇꯩꯃ ꯑꯌꯥꯝꯕ ꯑꯗꯨꯅ ꯀꯩ ꯍꯥꯏꯅ ꯐꯨꯕꯖꯅꯤ ꯍꯥꯏ ꯐꯨꯕꯤꯖꯅꯤ ꯍꯥꯏ ꯃꯥꯜꯂꯦ ꯁꯨꯍꯦꯜ ꯂꯥꯛꯑꯦ ꯁꯨꯍꯦꯜ ꯂꯥꯛꯑꯦ ꯁꯨꯍꯦꯜ ꯆꯪꯉꯦ ꯁꯨꯍꯦꯜ ꯍꯥꯏꯑꯦꯅ ꯈꯨꯠ ꯊꯥꯡꯒꯠꯂꯒ ꯄꯥꯏꯁꯜꯂꯛꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯗꯤ ꯃꯁꯥ ꯌꯧꯔꯛꯇ꯭ꯔꯤꯅ ꯈꯨꯠ ꯍꯥꯟꯅ ꯌꯧꯔꯛꯏꯅꯦ ꯁꯨꯃꯥꯏꯅ ꯁꯨꯍꯦꯜꯗꯤ ꯃꯁꯥ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯈꯨꯠ ꯍꯥꯟꯅ ꯌꯧꯁꯜꯂꯛꯏ तुम इतना जो मुस्कुरा रहे हो तुम इतना जो मुस्कुरा रहे हो क्या गम है जो छुपा रहे हो ꯏꯪꯕ ꯃꯌꯥꯝꯕꯒ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗ ꯊꯝꯃꯕꯅꯦ ꯐꯨꯕꯒ ꯉꯝꯃꯣꯏꯗ ꯍꯥꯏ ꯃꯥꯅꯤ ꯎꯔꯨꯔꯨ ꯈꯥꯏꯕꯅꯤꯅ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯁꯛꯇꯤꯃꯥꯟ ꯁꯛꯇꯤꯃꯥꯟ ꯍꯥꯏꯅ ꯌꯥꯝ ꯀꯨꯏꯔꯒꯦ ꯍꯧꯕ ꯍꯥꯏ ꯑꯁ ꯌꯥꯝ ꯀꯨꯏꯔꯦꯗ ꯏꯃꯥꯏ ꯄꯨꯡ 1.5 ꯐꯥ ꯇꯠꯂꯨꯔꯦ ꯑꯃꯨꯛ ꯁꯤ ꯑꯅꯤ ꯁꯨꯕꯅꯤ ꯍꯧꯔꯛꯏꯁꯦ ꯁꯛꯍꯦꯟꯕꯤ ꯅꯪꯒꯤ ꯁꯨꯃꯂꯥ ꯁꯛꯇꯝꯅ ꯈꯣꯏꯔꯥꯡꯍꯜꯂꯦ ꯂꯥꯡꯇꯛꯍꯜꯂꯦ ꯄꯨꯛꯅꯤꯡ ꯑꯩꯗꯤ ꯉꯥꯎꯔꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯑꯩꯗꯤ ꯉꯥꯎꯔꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯃꯥꯌꯥꯔꯥ ꯃꯥꯌꯥꯔꯥ ꯁꯛꯂꯣꯟ ꯄꯨꯕꯤ ꯃꯥꯌꯥꯔꯥ ꯔꯥꯁꯤ ꯂꯩꯕꯤ ꯅꯪꯒꯤ ꯃꯤꯅꯣꯛꯂꯛꯇ ꯌꯥꯎꯔꯤꯌꯦ ꯅꯨꯡꯁꯤꯒꯤ ꯑꯥꯔꯊ ꯆꯥꯝꯃ ꯄꯪꯊꯛꯈꯔꯦ ꯑꯩꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯄꯨꯝꯕ ꯌꯦꯡꯕꯒꯤ ꯄꯦꯟꯕꯁꯨ ꯅꯥꯏꯗ꯭ꯔꯦ ꯑꯩꯗꯤ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯏꯁꯩ ꯇꯧꯔꯝꯒꯅꯤ ꯑꯩ ꯏꯁꯩ ꯁꯛꯄ ꯅꯠꯇꯦꯀꯣ ꯑꯩꯗꯤ ꯀꯃꯦꯟ ꯄꯥꯖꯕꯅꯦ ꯑꯗꯨꯒꯤ ꯀꯃꯦꯟꯗꯨ ꯏꯔꯛꯄꯗꯨꯗ ꯕ꯭ꯔꯣꯁꯦ ꯅꯨꯄꯤ ꯊꯤꯔꯕꯣ ꯍꯥꯏꯌꯦ ꯌꯥꯝ ꯀꯟꯅ ꯊꯤꯔꯤ ꯈꯤꯡꯕ ꯊꯤꯕꯩ ꯋꯥꯗꯤ ꯀꯨꯏꯔꯦ ꯊꯤꯕ ꯐꯪꯗꯕ ꯑꯃ ꯌꯥꯎ ꯇꯧꯔꯤ ꯂꯩꯇ꯭ꯔꯤ Inky Pinky Ponky Daddy bought a donkey died Daddy cry Inky Pinky Ponky ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯥꯔꯦꯅꯦ ꯅꯪꯒꯤ ꯏꯁꯩꯁꯤꯗꯤ ꯑꯃꯁꯨ ꯂꯩꯌꯦ ꯋꯥꯔꯤ ꯑꯃ ꯂꯩꯕꯗꯣ एक था राजा एक थी रानी दोनों मर गए खत्म कहानी है ꯅꯪꯒꯤ ꯑꯗꯨꯏꯁꯨ ꯏꯔꯥꯡ ꯑꯃ ꯌꯥꯎꯏꯀꯣ ꯍꯥꯏꯌꯦ ꯀꯔꯤ ꯏꯔꯥꯡꯅꯣꯅꯦ ꯀꯥꯏꯗ ꯌꯥꯎꯔꯤꯅꯣ ꯈꯖꯥꯏꯗꯔ ꯃꯥꯏꯗꯔ ꯅꯥꯇꯣꯟꯗꯔ ꯃꯤꯠꯇꯔ ꯑꯩꯗꯤ ꯎꯗꯦꯍꯦ ꯋꯥ ꯋꯥ ꯀꯌꯥ ꯋꯥꯁꯦ ꯍꯥꯏꯌꯦ ꯇꯧꯅꯨ ꯇꯧꯅꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯅꯨꯀꯣ ꯑꯋꯥꯖꯀ ꯑꯥꯗ ꯂꯩꯍꯧꯔꯦ ꯅꯍꯥꯟ ꯏꯁꯩ ꯁꯛꯎꯕꯗꯩ ꯊꯪꯅꯕꯗꯒꯤ ꯁꯟꯒꯣꯟꯗꯒꯤ ꯁꯟ ꯃꯆꯨ ꯐꯨꯛꯇꯣꯛꯑ ꯆꯦꯟꯈꯤꯗꯅ ꯃꯄꯨꯗꯨꯅ ꯀꯣꯏꯊꯤ ꯊꯤꯗꯅ ꯐꯪꯗꯅ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯝ ꯍꯥꯏꯅꯗ꯭ꯔꯦ ꯁꯟꯗꯣ ꯃꯥꯡꯉꯝꯕꯗꯩ ꯑꯩꯅ ꯆꯤꯡꯅꯗꯨꯔꯤ ꯏꯁꯩ ꯁꯛꯎꯕꯒꯤ ꯈꯪꯕ ꯏꯔꯥꯡ ꯇꯧꯕ ꯅꯠꯇꯦ ꯈꯠꯂꯤꯅꯦ ꯍꯥꯏꯌꯦ ꯆꯨꯝꯃꯦ ꯏꯔꯥꯡ ꯇꯧꯕ ꯅꯠꯇꯦ ꯈꯠꯄꯅꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯪꯁꯨ ꯈꯪꯗꯅ ꯅꯣꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯜꯂꯦ ꯑꯋꯣꯏꯕ ꯁꯣꯝꯗ ऊंची ऊंची दीवारों को लांघ के आना पड़ेगा सारी खुशियाँ साथ समेट के
तुमको आना पड़ेगा वो सात बंधन लेके आना थोड़े कंगन लेके आना निभाएंगे हम मिलके थोड़ी बातें लेके आना बेरांग तो नते खꯠलिने हाय खꯠकनु हायरिने हो लैसाबी हो फजबी थाजा मानबी माइथोंदो इसै अरिबा अदु सवाल हो लैसाबी हो फजबी हो निंगथीबी थाजा मानबी माइथोंदो चिंगलेंबी खंगदेदा ई मयेक तो फजना फुल्लिरो सोहेल अदुगा सक्सी येंगसे ꯌꯥꯝꯕ ꯑꯗꯨꯗ ꯍꯥꯏꯗꯣꯛꯆꯅꯤ ꯍꯥꯏꯔꯤꯌꯦ ꯊꯥꯗꯣꯏꯅ ꯑꯩꯒ ꯄꯥꯅꯕ ꯉꯝꯕ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯑꯩ ꯃꯤꯡ ꯍꯣꯡꯕꯤꯒꯦ ꯍꯥꯏꯔꯤꯌꯦ ꯌꯥꯝ ꯇꯧꯔꯨꯅꯨꯀꯣ ꯇꯧꯔꯨꯅꯨ ꯍꯦꯟꯖꯤꯟꯖꯔꯨꯅꯨ ꯈꯤꯡꯕ ꯑꯩꯅ ꯐꯥꯎ ꯃꯁꯛ ꯈꯪꯗꯦ ꯅꯌꯥꯝꯕꯗꯣ ꯅꯪꯅ ꯈꯪ ꯂꯩꯔꯝꯃꯦ ꯉꯁꯤꯗꯤ ꯈꯪꯅꯔꯒꯦ ꯍꯥꯏꯔꯤꯌꯦ ꯃꯥꯅꯤ ꯃꯁꯥꯅ ꯃꯁꯛ ꯈꯪꯗꯦ ꯅꯪꯅ ꯈꯪꯉꯤꯗꯣ ꯈꯔ ꯂꯨꯏꯀꯣ ꯋꯥꯔꯤꯁꯦ ꯌꯥꯝ ꯂꯨꯏ ꯇꯔꯥꯏ ꯇꯔꯥꯏꯕꯗꯤ ꯑꯣꯏꯗꯦ ꯂꯨꯕ ꯍꯥꯏꯕ ꯑꯃꯒ ꯂꯨꯕ ꯍꯥꯏꯕ ꯑꯃꯒ ꯁꯤꯗꯤ ꯂꯨꯕꯗꯨꯅꯤ ꯃꯕꯨꯛ ꯂꯨꯕ ꯏꯁꯤꯡ ꯂꯨꯕ ꯂꯨꯅ ꯇꯧꯕ ꯂꯨꯅ ꯉꯥ ꯐꯥꯕ ꯑꯗꯣꯏ ꯑꯩ ꯂꯩꯔꯤꯌꯦ ꯍꯥꯏꯔꯤꯌꯦ ꯁꯣꯍꯦꯜꯅ ꯁꯣꯍꯦꯜꯅ ꯑꯃꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯔꯛꯇꯦ ꯏꯁꯩꯗꯣ ꯐꯖꯅ ꯀꯃꯦꯟꯗꯣ ꯁꯥꯡꯅ ꯏꯔꯣ ꯍꯥꯏꯔꯒ ꯃꯥ ꯑꯩ ꯂꯩꯔꯤꯌꯦ ꯀꯥꯏ ꯃꯈꯨꯠꯀ ꯊꯥꯡꯒꯠꯄꯗꯣ ꯁꯥꯏꯠꯇꯕꯨ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯌꯥꯔꯣꯏꯀꯣ ꯊꯥꯗꯣꯏ ꯅꯪ ꯀꯣꯏꯖꯔꯒꯦ ꯍꯥꯏꯔꯤꯌꯦ ꯑꯦ ꯀꯣꯏꯌꯨ ꯀꯩꯅꯣ ꯀꯣꯏꯈꯥꯏꯒꯗꯕꯅꯤ ꯑꯦ ꯀꯌꯥꯔꯛꯅꯣ ꯃꯉꯥꯔꯛꯂ ꯇꯔꯦꯠꯂꯛꯂ ꯃꯥꯄꯜꯂꯛꯂ ꯑꯍꯨꯝꯂꯛꯇꯩꯗꯤ ꯇꯥꯕ ꯌꯥꯗꯦ ꯀꯣꯏꯕꯩ ꯋꯥꯗꯤ ꯎꯔꯨꯔꯨ ꯂꯩꯔ ꯀꯣꯏꯒꯗꯕꯅꯤ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯀꯣꯏꯒꯗꯕꯅꯤ ꯊꯥꯗꯣꯏ ꯑꯝꯇꯪ ꯅꯪ ꯂꯦꯡꯗꯅ ꯂꯩꯌꯨꯍꯦ ꯈꯤꯡꯕꯅ ꯀꯣꯏꯒꯦ ꯍꯥꯏꯁꯦ ꯑꯝꯇ ꯔꯥꯎꯟ ꯑꯝꯇ ꯀꯣꯏꯍꯜꯂꯨ ꯁꯣꯍꯦꯜ ꯍꯣꯏ ꯑꯗꯥꯏꯗ ꯃꯇꯥꯏꯗ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯔꯤꯌꯦ ꯀꯣꯏꯔꯣ ꯀꯣꯏꯔꯣ ꯃꯌꯥꯝ ꯃꯌꯥꯝ ꯔꯥꯎꯟ ꯀꯣꯏꯅꯔꯣ ꯊꯥꯗꯣꯏꯗꯣ ꯂꯦꯡꯗꯅ ꯆꯤꯌꯥꯔꯗꯔ ꯀꯥꯏꯗꯅꯣꯃ ꯐꯥꯔ ꯁꯣꯐꯥꯗ ꯐꯝꯍꯜꯂꯒ ꯃꯌꯥꯝ ꯍꯦꯛꯇ ꯎꯔꯨꯔꯨ ꯇꯔꯦꯠꯂꯛꯂ ꯃꯥꯄꯜꯂꯛꯂ ꯆꯥꯝꯃꯔꯛꯂ ꯀꯣꯏꯌꯨ ꯌꯦꯡꯒꯦ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯀꯣꯏꯔꯁꯨ ꯂꯥꯏꯐꯁꯤꯗ ꯑꯗꯨꯝ ꯀꯣꯏꯅꯧꯀꯣ ꯍꯥꯏ ꯍꯣꯏꯅꯦ ꯊꯥꯗꯣꯏ ꯅꯪꯕꯨ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯃꯥ ꯍꯟꯗꯛꯇ ꯀ꯭ꯂꯥꯁ 7 ꯀꯥꯕꯗ ꯉꯥꯏꯔꯤꯕꯅꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯈꯔ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯤ 10 ꯀꯥꯔꯕ꯭ꯔꯥ ꯇꯥꯃꯣꯒꯤ ꯅꯨꯄꯤ ꯐꯖꯕꯤ ꯑꯝꯇ ꯁꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯔꯤꯌꯦ ꯍꯣꯏꯅꯦ ꯁꯤꯜꯂꯧꯅꯦ ꯌꯥꯏꯅꯦ ꯐꯖꯗ꯭ꯔꯗꯤ ꯌꯥꯗꯦ ꯑꯩꯗꯤ ꯐꯖꯍꯟꯁꯤ ꯍꯤꯡꯕꯁꯦ ꯑꯅꯧꯕ ꯃꯥꯜꯂꯦ ꯍꯥꯏ ꯃꯥꯅꯤ ꯃꯥ ꯍꯟꯗꯛꯇ ꯄꯥꯏꯁꯤꯜꯂꯛꯄ ꯃꯥꯜꯂꯦ ꯃꯥꯁꯦ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯄꯥꯏꯁꯤꯜꯂꯛꯄ ꯃꯥꯜꯂꯦ ꯌꯥꯝ ꯐꯩ ꯚꯤꯌꯨꯋꯔ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯏ ꯁꯕꯁꯀ꯭राꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯏ ꯁꯕꯁꯀ꯭राꯏꯕꯀ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯇꯧꯁꯟꯕꯅ ꯐꯩ ꯃꯊꯪꯗꯁꯨ ꯂꯥꯏꯚ ꯊꯥꯕꯗ ꯑꯗꯨꯝ ꯊꯦꯡꯅꯅꯕ ꯂꯥꯏꯚ ꯍꯦꯛ ꯊꯥꯔꯛꯄ ꯁꯠ ꯍꯦꯛꯇ ꯎꯅꯕ ꯍꯤꯡꯕ ꯇꯧꯅꯨꯗ ꯀꯣꯏꯖꯔꯒꯦ ꯀꯥꯏꯅ ꯅꯔꯤꯟ ꯅꯇꯥꯗꯨꯒ ꯅꯪ ꯉꯝꯃꯗꯤ ꯑꯩ ꯀꯩ ꯅꯨꯃꯤꯠꯇ ꯄꯣꯛꯏ ꯍꯥꯏꯔꯛꯎ ꯀꯣꯏꯍꯟꯒꯦ ꯍꯥꯏꯔꯤꯌꯦ ꯌꯥꯏ ꯃꯗꯨ ꯌꯥꯏ ꯃꯗꯨ ꯑꯩ ꯌꯥꯏꯌꯦꯕ ꯑꯩꯗꯤ ꯈꯪꯗꯦꯍꯦ ꯏꯕꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯌꯨꯝꯁꯀꯩꯁ ꯅꯠꯇ꯭ꯔꯒ ꯁꯒꯣꯜꯁꯦꯜ ꯒꯨꯝꯕ ꯄꯣꯛꯑꯝꯒꯗꯧ ꯃꯥꯜꯂꯤ ꯑꯗꯩ ꯅꯪ ꯇꯥꯃꯣꯒ ꯀꯣꯏꯅꯔꯣ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯩ ꯅꯣꯏ ꯇꯥꯃꯣ ꯂꯩꯕ꯭ꯔꯥ ꯑꯂꯤ ꯀꯅꯥꯅꯣ ꯇꯥꯃꯣ ꯍꯥꯏꯁꯦ ꯕ꯭ꯔꯣ ꯄꯥꯛ ꯄꯥꯛ ꯆꯪꯉꯛꯇꯕꯩꯅꯤ ꯍꯥꯏ ꯃꯥꯅꯦ ꯄꯥꯛ ꯄꯥꯛ ꯆꯪꯉꯛꯇꯕꯩ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯗꯨ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯀꯃꯦꯟ ꯇꯧꯔꯛꯇꯕꯩ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯆꯪꯉꯛꯑꯒ ꯂꯥꯏꯚ ꯌꯦꯡꯉꯒ ꯇ꯭ꯌꯨꯁꯗꯦ ꯑꯣꯏꯔꯝꯅꯤ ꯍꯥꯏꯌꯦ ꯑꯩ ꯇ꯭ꯌꯨꯁꯗꯦꯗꯤ ꯃꯥꯟꯗꯦꯗ ꯑꯩ ꯋꯥꯈꯟꯅꯤꯀꯣ ꯃꯥꯟꯗꯕ
ꯅꯨꯃꯤꯠ 8ꯅꯤ ꯆꯥꯎꯕꯗꯤ ꯂꯣꯏꯕ ꯍꯥꯏꯗꯤ ꯑꯃꯗꯤ ꯑꯗꯨꯝ ꯆꯨꯝꯃꯗꯕꯅꯤ ꯑꯗꯨꯕꯨꯗꯤ ꯃꯌꯥꯝ ꯀꯅꯥ ꯀꯅꯥꯅꯣ ꯑꯗꯨꯝ ꯍꯥꯏꯅꯔꯣ देख के तुमको होश में आना भूल गए यादें रहे तुम और जमाना भूल गए जब सामने तुम आ जाते हो क्या जानिए क्या हो जाता है कभी खो जाता है ꯇꯥꯃꯣ ꯅꯪ ꯊꯥꯗꯣꯏꯒ ꯀꯣꯏꯅꯔꯣ ꯍꯥꯏꯔꯤ ꯑꯗꯨ ꯀꯅꯥ ꯌꯥꯕ ꯍꯧꯅꯗꯦꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯅꯣꯏꯁꯨ ꯊꯥꯗꯣꯏ ꯅꯪꯗꯣ ꯁꯟꯗꯦꯗꯩꯅ ꯁꯦꯇꯔꯗꯦꯕꯨꯛ ꯃꯅꯨꯡꯗ ꯄꯣꯛꯑꯝꯕꯅꯤ ꯍꯥꯏ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯂꯤ ꯁ꯭ꯀꯨꯜꯗ ꯑꯩ ꯐꯝꯅꯕ ꯆꯧꯀꯤ ꯂꯩꯍꯧꯗꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯗꯦꯀꯣ ꯇꯣꯛꯑꯦ ꯍꯥꯏꯔꯤ ꯃꯥꯅꯦ ꯂꯥꯏꯐꯁꯤꯗ ꯊꯥꯗꯣꯏ ꯈꯪꯗꯕ ꯃꯤ ꯑꯗꯨꯗꯤ ꯑꯅꯧꯕ ꯑꯣꯏꯗꯣꯏꯅꯦ ꯃꯥꯅꯤ ꯃꯥꯅꯤ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ ꯁꯤ ꯐꯥꯏꯚꯇꯣ ꯍꯥꯟꯅꯒꯤ ꯐꯣꯔꯗꯒꯤ ꯀꯔꯤ ꯀꯔꯤ ꯐꯤꯆꯔ ꯍꯦꯟꯒꯦ ꯑꯃꯇ ꯍꯥꯏꯕꯤꯔꯛꯑꯣ ꯐꯣꯔꯒ ꯌꯦꯡꯅꯕꯗꯗꯤ ꯅꯣꯠ ꯊ꯭ꯔꯤ ꯐꯣꯔꯒ ꯌꯦꯡꯅꯕꯗꯗꯤ ꯐꯥꯏꯚꯅꯗꯤ ꯌꯥꯝ ꯍꯦꯟꯈ꯭ꯔꯦꯗ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ ꯐꯥꯏꯚ ꯁꯤ ꯐꯥꯏꯚꯇꯣ ꯂꯨꯄꯥ ꯂꯤꯁꯤꯡ 12 ꯀꯨꯟꯍꯨꯝꯗꯣꯏ ꯑꯗꯨꯋꯥꯏꯗ ꯂꯩꯗꯥꯏ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯃꯥꯗꯤ ꯑꯗꯨꯝ ꯀꯩꯝ ꯌꯦꯡꯗ꯭ꯔꯁꯨ ꯂꯩꯕ ꯌꯥꯔꯕꯅꯤ ꯄ꯭ꯔꯣꯁꯦꯁꯔꯒꯤ ꯑꯣꯏꯔꯁꯨ ꯑꯗꯩ ꯀꯦꯃꯦꯔꯥꯒꯤ ꯑꯣꯏꯔꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯎꯕꯗꯣ ꯅꯤꯡꯁꯤꯡꯕ ꯐꯖꯅꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯌꯥꯝ ꯂꯨꯄꯥ ꯂꯤꯁꯤꯡ 15 ꯃꯅꯨꯡꯗ ꯃꯥꯁꯦ ꯌꯥꯝ ꯐꯕ ꯐꯣꯟ ꯑꯃꯗꯤ ꯑꯣꯏꯕꯅꯦ ꯑꯩ ꯃꯤꯉꯣꯟꯗꯁꯨ ꯀꯅꯥ ꯀꯅꯥꯗꯅ ꯌꯥꯝ ꯁꯖꯦꯁ ꯇꯧꯈꯤꯕꯅꯦ ꯑꯩꯅ ꯑꯗꯣ ꯑꯩ ꯆꯞ ꯆꯥꯅ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯌꯦꯡꯕꯅꯤ ꯏꯁꯜꯂꯒ ꯊꯝꯕꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯗꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯌꯥꯎꯔꯝꯗ꯭ꯔꯦ ꯊꯥꯗꯣꯏ ꯅꯪ ꯀꯥꯏꯗꯒꯤꯅꯣ ꯍꯥꯏꯔꯤ ꯑꯂꯤ ꯎꯌꯨꯝꯄꯣꯛꯇꯩꯅꯦ ꯎꯌꯨꯝꯄꯣꯛꯅꯦ ꯎꯌꯨꯝꯄꯣꯛ ꯑꯩꯗꯤ ꯆꯠꯇ꯭ꯔꯤ ꯀꯔꯣꯝ ꯁꯥꯏꯠꯇꯅꯣ ꯑꯃꯨꯛ ꯆꯠꯇ꯭ꯔꯤ ꯑꯗꯣꯝ ꯁꯥꯏꯠꯇꯣ ꯊꯥꯗꯣꯏꯁꯦ ꯏꯟ ꯗꯤꯇꯦꯜꯁ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯍꯥꯏ ꯍꯦ ꯑꯗꯨꯕꯨ ꯀꯩꯅꯣꯅꯦ ꯀꯃꯥꯏꯅ ꯍꯥꯏ ꯌꯥꯗꯣꯏꯅꯣ ꯌꯥꯔꯒꯗꯤ ꯊꯥꯗꯣꯏ ꯍꯥꯏꯗꯣꯛꯈꯣ ꯑꯩ ꯋꯥꯈꯜꯗꯗꯤ ꯌꯥꯗꯧ ꯃꯥꯟꯗꯕ ꯍꯥꯏꯇꯥꯔꯦ ꯌꯨꯇꯨꯕꯇꯕꯨ ꯂꯥꯏꯚꯇꯕꯨ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯍꯧꯕꯗꯨꯗꯕꯨ ꯍꯥꯏꯗꯣꯛꯑꯗꯤ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ ꯅꯪꯁꯨ ꯈꯤꯡꯕ ꯇꯧꯅꯣꯕ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕ ꯑꯗꯨꯒ ꯎꯌꯨꯝꯄꯣꯛ ꯍꯥꯏꯗꯨ ꯄꯨꯟꯁꯤꯗ ꯇꯥꯗ꯭ꯔꯤ ꯊꯥꯗꯣꯛꯑꯦ ꯍꯥꯏꯔꯤꯅꯦ ꯎꯌꯨꯝꯄꯣꯛ ꯑꯣꯏꯗ꯭ꯔꯦ ꯉꯥꯛ ꯎꯌꯨꯝꯄꯣꯛ ꯑꯣꯏꯔꯗꯤ ꯅꯛꯅꯔꯦ ꯍꯥꯏꯔꯤꯌꯦ ꯈꯤꯡꯕꯁꯤꯅ ꯀꯗꯥꯏꯗꯒꯤ ꯑꯣꯏꯖꯥꯠꯅꯣ ꯃꯥꯅ ꯌꯨꯝꯄꯣꯛ ꯑꯣꯏꯔꯗꯤ ꯅꯛꯅꯔꯦ ꯍꯥꯏꯁꯦ ꯌꯥꯝ ꯅꯛꯅ ꯂꯩꯔꯕ ꯃꯥꯜꯂꯤ ꯌꯦꯅꯈꯥꯗꯒ ꯂꯩꯔꯝꯗꯅ ꯕꯦꯔꯥ ꯀꯥꯟꯅꯅꯤ ꯌꯦꯡꯉꯨ ꯍꯩ ꯃꯩꯒ ꯊꯥꯗꯣꯛ ꯈꯣꯠꯇꯣꯛꯇꯅ ꯂꯦꯞꯇꯅꯒ ꯂꯩꯔꯝꯗꯅ ꯌꯥꯝ ꯅꯛꯅꯔꯦ ꯍꯥꯏꯁꯦ ꯕ꯭ꯔꯣ ꯑꯩꯅ ꯁꯒꯣꯜ ꯃꯥꯡꯗꯩꯅꯦ ꯅꯛꯏ ꯍꯥꯏꯌꯦ ꯑꯣ ꯁꯒꯣꯜ ꯃꯥꯡ ꯄꯨꯈꯥꯎꯔꯣꯝ ꯆꯠꯄꯩ ꯂꯥꯏꯟꯗ ꯅꯠꯇ꯭ꯔꯥ ꯁꯒꯣꯜ ꯃꯥꯡ ꯍꯥꯏꯁꯦ ꯄꯨꯈꯥꯎꯔꯣꯝ ꯆꯠꯄꯩꯗꯣ ꯃꯥꯅꯤ ꯄꯨꯈꯥꯎ ꯂꯩꯇꯥꯟꯄꯣꯛꯄꯤ ꯑꯗꯣꯝꯗ ꯏꯃꯥꯟꯅꯕꯁꯤꯡ ꯂꯩꯈꯤ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯩꯅꯣꯗꯅꯦ ꯄꯨꯈꯥꯎ ꯂꯩꯇꯥꯟꯄꯣꯛꯄꯤꯗꯣ ꯑꯗꯨꯗꯩꯗꯨꯗ 169 ꯕꯇꯥꯂꯤꯌꯟ ꯀꯩꯅꯣ ꯂꯩꯕꯅꯤ ꯑꯦꯐ ꯀꯝꯄꯅꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯁꯤ ꯑꯥꯔ ꯄꯤ ꯑꯦꯐ ꯂꯩꯕꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯤ ꯃꯣꯏꯗꯣ ꯄꯣꯁꯇꯤꯡ ꯑꯗꯨ ꯂꯩꯕꯅꯤ ꯍꯥꯟꯅ ꯁꯥꯏꯇꯣꯝꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯁꯤ ꯑꯥꯔ ꯄꯤ ꯑꯦꯐꯀꯤ ꯃꯤ ꯃꯌꯥꯝ ꯈꯪꯅꯩ ꯑꯩ ꯈꯪꯅꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯗꯩꯗꯨꯗ ꯃꯣꯏꯗꯤ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯥꯔꯃꯤꯗꯗꯤ ꯃꯦꯖꯔ ꯍꯥꯏꯔꯦ ꯁꯣꯛ ꯅꯛꯄꯗꯣ ꯃꯣꯏꯒꯤꯗꯤ ꯀꯝꯄꯅꯤ ꯀꯃꯥꯟꯗꯔ ꯑꯣꯏꯔꯝꯒꯅꯤ ꯕꯧꯒꯅ ꯁꯥꯕ ꯀꯥꯏꯅꯀꯣ ꯑꯗꯩ ꯃꯦꯖꯔ ꯄꯔꯃꯥꯅꯤꯛ ꯀꯥꯏꯅꯒ ꯁꯨꯕꯣꯠ ꯁꯥꯕ ꯃꯌꯥꯝ ꯂꯩ ꯈꯪꯅꯕ ꯃꯤ ꯃꯌꯥꯝ ꯂꯩ ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯗꯤ ꯃꯣꯏ ꯎꯅꯕ ꯆꯠꯇꯣꯏꯅꯦ ꯊꯥꯗꯣꯛꯏꯁꯤ ꯈꯨꯔꯥꯏꯗꯒꯤ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯏꯪꯕ ꯃꯥꯅꯦ ꯃꯥꯅꯦ ꯄꯥꯡꯒꯩ ꯂꯥꯏꯟ ꯍꯥꯏ ꯆꯨꯝꯃꯦ ꯈꯤꯡꯕ ꯑꯩ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯆꯥꯏ ꯅꯨꯡꯇꯤꯒꯤ ꯇꯨꯝꯃꯤ ꯊꯕꯛ ꯈꯔ ꯇꯧꯏ ꯂꯣꯏꯔꯦ ꯂꯩꯇꯥꯝꯄꯣꯛ ꯁꯤꯗꯒꯤ ꯈꯔ ꯆꯪꯉꯤ ꯍꯥꯏ ꯍꯣꯏ ꯂꯩꯇꯥꯟꯄꯣꯛ ꯑꯗꯨ ꯑꯩ ꯗꯣꯂꯥꯏ ꯊꯥꯕꯤ ꯀꯩꯅꯣ ꯕꯦꯔꯦꯖꯀ ꯂꯩꯕꯗꯣ ꯑꯗꯥꯏꯋꯥꯏꯗꯣ ꯊꯥ ꯊꯥꯕꯨꯡꯇꯣꯟꯗ ꯁꯛꯂꯛꯑꯣ ꯍꯥꯏꯔꯤ ꯑꯩꯗꯤ ꯐꯥꯗꯦꯌꯦ ꯁꯣꯍꯦꯜ ꯅꯪꯅ ꯁꯛꯍꯟꯅꯤꯡꯉꯒꯅ ꯏꯁꯜꯂꯛꯑꯣ ꯀꯃꯦꯟꯗ ꯃꯌꯦꯛꯇꯣ ꯑꯗꯨꯗ ꯑꯩ ꯁꯜꯂꯛꯀꯦ ꯆꯨꯝꯕ꯭ꯔ ꯌꯦꯡꯉꯨ ꯑꯗꯨꯒ
ꯁꯤ ꯏꯁꯩꯁꯦ ꯇꯥꯈ꯭ꯔꯕ ꯌꯦꯡꯉꯣ ꯑꯩ ꯀꯣꯏꯔꯝꯗꯕ ꯅꯠꯇꯦ ꯐꯪꯗꯕꯁꯨ ꯅꯠꯇꯦ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯅꯤ ꯑꯄꯥꯝꯕꯁꯨ ꯐꯥꯎꯏ ꯁꯣꯅꯣ ꯆꯨꯕꯤ ꯑꯃꯈꯛ ꯊꯦꯡꯅꯔꯨꯔꯦ ꯑꯩ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯅꯨꯄꯤ ꯀꯥꯏꯅꯈ꯭ꯔꯦ ꯑꯩꯗꯤ ꯍꯩ ꯃꯗꯨ ꯇꯥꯈ꯭ꯔꯦ ꯏꯁꯩ ꯑꯣꯏꯅꯗꯤ ꯂꯩꯔꯝꯃꯣꯏ ꯑꯗꯨ ꯇꯥꯈ꯭ꯔꯦ ꯑꯗꯨꯝꯕ ꯊꯧꯗꯣꯛꯇꯣ ꯌꯥꯝ ꯇꯥꯈ꯭ꯔꯦ ꯑꯩꯉꯣꯟꯗꯁꯨ ꯊꯣꯛꯈꯤꯕ ꯌꯥꯎꯕ ꯃꯥꯜꯂꯤ ꯑꯩ ꯅꯤꯡꯁꯤꯡꯕꯗ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯂꯤ ꯑꯁꯤꯕꯨ ꯈꯨꯔꯥꯏ ꯅꯨꯄꯤ ꯃꯥꯜꯂꯤꯕ ꯅꯪꯗ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯅꯦꯍꯦ ꯃꯥꯁꯤ ꯈꯨꯔꯥꯏ ꯅꯨꯄꯤ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯊꯥꯗꯣꯏ ꯐꯥꯒꯤ ꯇꯧꯕꯅꯤ ꯁꯥꯎꯅꯨꯀꯣ ꯍꯥꯏ ꯊꯥꯗꯣꯏ ꯌꯨꯝꯄꯣꯛ ꯀꯗꯥꯏꯋꯥꯏꯗꯩꯅꯣ ꯍꯥꯏꯔꯤꯅꯦ ꯌꯨꯝꯄꯣꯛꯁꯨ ꯌꯥꯝ ꯆꯥꯎꯕ꯭ꯔꯥ ꯀꯗꯥꯏꯋꯥꯏꯗꯩꯅꯣ ꯑꯃꯨꯛ ꯍꯪꯉꯛꯏꯁꯤꯅ ꯑꯌꯨꯝꯄꯣꯛ ꯀꯩꯅꯣꯗꯣ ꯇꯨꯂꯁꯤꯕꯣꯡ ꯑꯃ ꯂꯩꯕꯗꯨꯒꯤ ꯃꯅꯤꯡꯗ ꯍꯦꯛ ꯂꯩꯕ ꯌꯨꯝꯗꯨꯅꯤ ꯂꯣꯏꯕꯅꯤ ꯏꯁꯩ ꯑꯣꯏꯅ ꯇꯥꯗꯕꯩꯅꯦ ꯕ꯭ꯔꯣꯅ ꯍꯥꯏꯌꯦ ꯑꯣ ꯑꯩ ꯇꯥꯔꯝꯃꯅꯤꯗ ꯏꯁꯩ ꯑꯣꯏꯅ ꯇꯥꯗꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯗꯤ ꯑꯩ ꯇꯥꯔꯦꯕ ꯑꯗꯨ ꯃꯌꯥꯝ ꯂꯥꯏꯚꯄꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯉꯤ ꯄꯨꯡ 11:38 ꯆꯠꯂꯦ ꯄꯨꯡ ꯀꯌꯥꯐꯧ ꯂꯥꯏꯚ ꯇꯧꯁꯤꯒꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯄꯨꯡ ꯀꯌꯥꯐꯧ ꯂꯥꯏꯚ ꯇꯧꯁꯤꯒꯦ ꯍꯥꯏꯗꯣ ꯌꯦꯡꯉꯤꯕ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯀꯃꯦꯟ ꯑꯃꯃꯝ ꯇꯧꯔꯛꯑꯣꯀꯣ ꯑꯗꯨꯗ ꯃꯌꯥꯝ ꯃꯁꯤꯡ ꯈ꯭ꯋꯥꯏ ꯌꯥꯝꯕꯗꯣ ꯑꯗꯨꯐꯧ ꯇꯧꯅꯤ ꯉꯁꯤꯗꯤ ꯂꯥꯏꯚꯁꯦ ꯀꯃꯦꯟ ꯇꯧꯔꯛꯇ꯭ꯔꯦꯗꯅ ꯃꯌꯥꯝꯅ ꯁꯤ ꯀꯃꯦꯟ ꯇꯧꯔꯛꯇ꯭ꯔꯦ ꯄꯨꯡ ꯀꯌꯥꯐꯧ ꯂꯥꯏꯚ ꯇꯧꯁꯤꯒꯦ ꯀꯃꯦꯟ ꯇꯧꯔꯛꯇ꯭ꯔꯦꯗꯅ ꯑꯩꯅ ꯉꯥꯏꯍꯥꯛ ꯂꯩꯔ ꯂꯣꯏꯁꯤꯜꯂꯅꯤ ꯑꯩ ꯄꯨꯡ 11:34 ꯀꯩꯅꯣ ꯂꯣꯏꯁꯤꯜꯂꯅꯤ ꯑꯩꯅ ꯃꯔꯝꯗꯤ ꯑꯩ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯃꯌꯥꯝ ꯈꯪꯉꯤꯅꯤꯗꯅ ꯑꯩ ꯆꯥꯛ ꯉꯁꯥꯏ ꯊꯣꯡꯕꯗꯒꯤ ꯂꯣꯏꯔꯛꯄꯗꯒꯤ ꯐꯝ ꯂꯩꯅꯤꯗꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯗꯅ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯛꯑꯕ ꯑꯁꯤꯐꯧ ꯇꯧꯁꯤꯅ ꯄꯨꯡ ꯑꯀꯛꯅꯕ ꯑꯩ ꯑꯗꯨꯐꯧ ꯇꯧꯅꯤ ꯃꯁꯤꯡ ꯌꯥꯝꯕꯗꯣ ꯈ꯭ꯋꯥꯏ ꯌꯥꯝꯕ ꯃꯁꯤꯡꯗꯣ ꯑꯗꯣ ꯃꯤ ꯂꯣꯏꯅꯃꯛꯇꯤ ꯀꯃꯦꯟ ꯇꯧꯔꯛꯀꯗꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯇꯧꯅꯤ ꯅꯣꯡꯉꯥꯟꯐꯧ ꯇꯧꯁꯤ ꯕ꯭ꯔꯣ ꯍꯥꯏꯔꯤꯌꯦ ꯌꯥꯏꯌꯦ ꯑꯗꯨꯁꯨ ꯃꯤ ꯃꯁꯤꯡꯇ ꯌꯥꯝꯍꯜꯂꯣ ꯅꯣꯡꯉꯥꯟꯐꯧ ꯇꯧꯁꯤ ꯍꯥꯏꯗꯣ ꯃꯤ ꯂꯣꯏꯅꯃꯛꯅ ꯍꯥꯏꯍꯜꯂꯣ ꯍꯤꯡꯕ ꯁꯣꯜꯃꯥꯡꯗꯒꯤ ꯑꯣꯏꯔꯗꯤ ꯂꯥꯏ ꯎꯃꯪꯗꯒꯤ ꯀꯟꯅ ꯑꯩ ꯀꯧꯔꯛꯑꯣ ꯑꯩ ꯈꯨꯝꯂꯛꯀꯦ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝꯅ ꯈꯨꯔꯥꯏꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯇꯨꯀꯠꯆꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯛꯑꯣ ꯃꯌꯥꯝ ꯍꯥꯏꯌꯦ ꯑꯗꯣꯏꯒꯤ ꯄꯥꯔꯁꯣꯅꯦꯜ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯌꯥꯝ ꯍꯪꯗꯧꯔꯤ ꯄꯤꯟ ꯇꯧꯔꯒ ꯊꯝꯕꯅ ꯐꯗꯧꯔꯤ ꯍꯥꯏ ꯃꯥꯅꯤ ꯄꯤꯟ ꯇꯧꯔ ꯊꯝꯃꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯋꯥꯔꯤ ꯁꯨꯅ ꯂꯩꯕꯅꯤ ꯏꯁꯩ ꯃꯃꯤꯡꯗꯣ ꯍꯥꯏ ꯃꯌꯥꯝ ꯑꯩꯅ ꯀꯃꯦꯟꯗ ꯍꯪꯈꯤꯕꯗꯨꯗꯤ ꯀꯃꯦꯟ ꯀꯅꯥꯝ ꯇꯧꯔꯛꯇ꯭ꯔꯦ ꯑꯇꯣꯞꯄ ꯑꯣꯏꯅ ꯏ ꯂꯩꯔꯦ ꯄꯨꯡ ꯀꯌꯥꯐꯧ ꯂꯥꯏꯚ ꯇꯧꯁꯤꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯝꯇꯪ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯍꯧꯖꯤꯛ ꯌꯦꯡꯉꯤꯕ ꯀꯃꯦꯟ ꯇꯧꯔꯤꯕ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯄꯨꯡ ꯀꯌꯥꯐꯧ ꯂꯥꯏꯚ ꯇꯧꯁꯤꯒꯦ ꯄꯨꯡ ꯀꯌꯥꯐꯧ ꯂꯥꯏꯚ ꯊꯥꯈꯤꯁꯤꯒꯦ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯔꯛꯇ꯭ꯔꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯂꯣꯏꯁꯤꯜꯂꯗꯕꯅꯤꯀꯣ ꯀꯃꯦꯟ ꯇꯧꯔꯛꯑꯒꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯥꯏꯕ ꯇꯥꯏꯃꯤꯡꯗꯣ ꯃꯤꯝ ꯕꯂꯥ ꯈꯪꯕ ꯃꯦꯝ ꯕꯂꯥ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯅ ꯊꯥꯗꯣꯏꯗ ꯍꯪꯉꯤ ꯃꯦꯝ ꯕꯂꯥ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯃꯤꯝ ꯑꯣꯏꯅ ꯄꯥꯔꯣꯏ ꯃꯥꯏ ꯃꯦꯝꯁꯤ ꯏꯗꯣ ꯑꯦ ꯑꯣꯏꯒꯗꯧꯅꯦꯕ ꯃꯦꯝ ꯃꯝ ꯃꯄꯥꯜ ꯅꯥꯏꯗꯕ ꯀꯧꯕ ꯏꯁꯩ ꯑꯃ ꯇꯥꯈ꯭ꯔꯕ ꯕ꯭ꯔꯣ ꯍꯥꯏ ꯑꯩ ꯇꯥꯗ꯭ꯔꯤꯗ ꯀꯦꯜꯚꯤꯟ ꯀꯔꯤ ꯏꯁꯩꯅꯣ ꯃꯌꯦꯛꯇꯨ ꯏꯔꯣ ꯇꯥꯕ ꯌꯦꯡꯁꯦ ꯃꯌꯦꯛꯇꯣ ꯐꯖꯅ ꯏꯊꯔꯣ ꯁꯥꯡꯅ ꯏꯊꯔꯣ ꯑꯗꯨ ꯅꯣꯏ ꯇꯜꯂꯤꯗ ꯈꯤꯡꯕ ꯑꯣꯏꯒꯦꯔꯥ ꯀꯦꯜꯚꯤꯟ ꯑꯣꯏꯒꯦꯔꯥ ꯀꯅꯥꯅꯣ ꯑꯃꯠꯇ ꯑꯩꯅ ꯍꯪꯕꯗꯤ ꯑꯝꯇ ꯈꯨꯝꯗꯦ ꯅꯣꯏꯅ ꯍꯪꯕꯗꯤ ꯑꯩ ꯑꯗꯨꯝ ꯈꯨꯝꯕꯅꯤ ꯄꯨꯡ ꯀꯌꯥꯐꯧ ꯂꯥꯏꯚ ꯊꯥꯁꯤꯒꯦꯅ ꯉꯁꯥꯏꯗꯩ ꯍꯪꯉꯤꯁꯦ ꯀꯅꯥꯝ ꯈꯨꯝꯃꯛꯇꯦ 12 ꯐꯥꯎ ꯇꯧꯁꯦ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯍꯥꯏꯕꯅꯤꯅ ꯍꯥꯏꯌꯦ ꯃꯌꯥꯝꯅ ꯅꯣꯡꯉꯥꯟꯕꯧ ꯊꯥꯁꯦ ꯊꯥꯗꯣꯔꯤꯕꯅꯤ ꯑꯩ ꯅꯥꯀꯟꯗ ꯐꯝꯃ ꯆꯥꯛ ꯆꯥ ꯂꯣꯏꯔꯦ ꯃꯌꯥꯝ ꯂꯣꯏ ꯀꯃꯦꯟ ꯑꯗꯨꯝ ꯄꯥꯅꯔꯒ ꯃꯌꯥꯝ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯝꯃꯦ ꯑꯩ ꯇꯥꯃꯣ ꯆꯥꯛ ꯆꯥꯕꯗꯣ ꯑꯩꯈꯣꯏ ꯃꯥꯡꯗ ꯆꯥꯔꯛꯑꯣ ꯇꯥꯃꯣ ꯍꯥꯏ ꯑꯩ ꯏꯀꯥꯏꯖꯩꯍꯦ ꯃꯗꯨꯗꯤ ꯀꯔꯥꯏꯗꯒꯤ ꯑꯩ ꯆꯥꯛꯈꯣꯝ ꯊꯥꯡꯒꯠꯂꯛꯄꯗ ꯅꯣꯏ ꯃꯌꯥꯝ ꯌꯦꯡꯗꯅ ꯏꯌꯥꯡꯒ ꯈꯔ ꯀꯪꯉꯦ ꯏꯁꯥꯒ ꯈꯔ ꯄꯥꯔ ꯂꯩꯁꯤꯗ ꯑꯃꯨꯛ ꯑꯩꯕꯨ ꯑꯃꯨꯛ ꯆꯤꯡꯊꯦꯛꯅꯕ ꯊꯕꯛꯇ ꯇꯧꯔꯛꯀꯅꯨ ꯐꯥꯒꯤ ꯇꯧꯕꯅꯤꯗ 11:55 ꯕꯨꯛ ꯊꯥꯔꯛꯑꯣ ꯍꯥꯏꯕꯅꯦ ꯍꯥꯏꯌꯦ ꯍꯤꯡꯕ ꯒꯦꯠꯋꯦꯜꯗ ꯑꯣꯖꯥ ꯑꯣꯏꯕꯗꯣ ꯍꯥꯏꯌꯦ ꯃꯣꯏ ꯑꯅꯤ ꯈꯪꯅꯔꯝꯃꯤ ꯃꯣꯏ ꯍꯪꯅꯔꯤ ꯃꯤꯁꯤꯡꯁꯦ ꯑꯗꯨꯝ ꯇꯥꯛꯄꯗ ꯃꯣꯏꯁꯦ ꯈꯔ ꯅꯛꯅꯕꯒꯤ ꯃꯑꯣꯡꯅꯤ ꯌꯦꯅꯈꯥꯗꯒꯤ ꯑꯣꯏ ꯂꯩꯔꯝꯗꯅ ꯁꯤꯗꯩꯁꯤꯗ ꯂꯥꯏꯚꯁꯤꯗ ꯑꯩꯅ ꯈꯪꯗꯕꯤ ꯑꯩꯈꯣꯏꯗ ꯁꯥꯟꯅꯕ ꯑꯣꯏ ꯂꯩꯔꯝꯗꯅ ꯃꯣꯏ ꯃꯁꯦꯟ ꯅꯪ ꯑꯗꯨ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯑꯗꯨ ꯏꯔꯛꯀꯦꯅ ꯇꯧꯔꯒ ꯂꯩꯔꯝꯗꯅꯀꯣ ꯑꯗꯨꯁꯨ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯃꯨꯛꯕꯥꯡ ꯇꯧꯁꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯍꯥꯏꯌꯦ ꯌꯥꯕꯖꯥꯠꯅꯦ ꯑꯗꯣ ꯈꯦꯆꯤꯗ ꯃꯨꯛꯕꯥꯡ ꯇꯧꯕꯗꯨꯗꯤ ꯏꯀꯥꯏꯗ꯭ꯔꯣ ꯑꯗꯨꯏ ꯋꯥꯅꯤꯗ ꯈꯔ ꯑꯊꯣꯠꯄꯒꯨꯝꯕ ꯈꯔ ꯊꯣꯡꯉꯒ ꯇꯧꯒꯗꯕꯅꯤ ꯄꯨꯡꯁꯦ ꯍꯥꯏꯔꯛꯇꯦꯗ 12ꯗ ꯂꯣꯏꯁꯤꯜꯂꯣ ꯀꯃꯦꯟꯁꯨ ꯄꯤꯗ꯭ꯔꯕꯅꯤꯅ ꯍꯥꯏꯌꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯄꯨꯡ 12 ꯇꯥꯗꯧꯕ ꯃꯤꯅꯤꯠ ꯑꯃꯇ ꯉꯥꯏꯔꯦ ꯃꯌꯥꯝ ꯄꯨꯡ 12 ꯇꯥꯗꯣꯔꯦ ꯂꯥꯏꯚ ꯂꯣꯏꯁꯟꯕ ꯃꯇꯝ ꯌꯧꯔꯦ ꯃꯥꯅꯤ ꯊꯥꯗꯣꯛꯑꯦ ꯍꯥꯏꯔꯤꯌꯦ ꯄꯨꯡ 12 ꯇꯥꯗꯣꯔꯦꯀꯣ ꯃꯌꯥꯝ ꯄꯨꯡ 12 ꯇꯥꯗꯣꯔꯦ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯅꯤ ꯇꯥꯃꯣ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ ꯑꯇꯣꯞꯄ ꯃꯤꯁꯨ ꯌꯥꯎꯗꯦ ꯇꯥꯃꯣ ꯅꯪ ꯆꯥꯛ ꯂꯥꯝꯂꯝꯂꯅꯤ ꯃꯥꯅꯤ ꯆꯥꯛꯇꯤ ꯂꯥꯝꯃꯕꯅꯤꯅꯦ ꯆꯥꯛꯇꯤ ꯂꯥꯝꯃꯕꯅꯤ ꯏꯃꯨꯡ ꯏꯃꯥ ꯀꯝꯕꯤ ꯈꯧ ꯆꯥꯁꯤꯅꯤ
ꯀꯝꯃꯤꯡ ꯆꯥꯁꯤꯅꯤ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯑꯗꯨꯅꯤ ꯃꯁꯤ ꯈꯤꯡꯕꯁꯦ ꯑꯃꯨꯛ ꯈꯪꯖꯗ꯭ꯔꯤ ꯈꯪꯖꯗꯕ ꯃꯤ ꯑꯣꯏꯔꯝꯃꯦ ꯃꯥꯏꯁꯦ ꯄꯨꯡ 12 ꯇꯧꯔꯁꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯅꯤꯅ ꯑꯩꯅ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯋꯥꯏꯈꯣꯝꯅꯁꯨ ꯇꯧꯔꯛꯏ ꯀꯃꯦꯟꯁꯦ ꯃꯥꯅꯤ ꯄꯨꯡ 12 ꯇꯧꯔꯁꯤ 12 ꯇꯥꯔꯗꯤ ꯂꯣꯏꯁꯟꯕ ꯌꯥꯔꯦ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤꯕ ꯃꯤꯅꯤꯠ 10 ꯋꯥꯠꯂꯤ ꯍꯦ ꯃꯥꯏ ꯐꯅꯌꯥꯝ ꯋꯥꯗꯣꯔꯤꯁꯤꯗꯤ ꯆꯥꯛꯁꯦ ꯃꯤꯅꯤꯠ 5ꯇꯪ ꯕ꯭ꯔꯦꯛ ꯂꯧꯔ ꯆꯥꯊꯣꯛꯑꯕ ꯑꯩꯅ ꯑꯗꯨꯒ ꯄꯨꯡ 12 ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯀꯦꯜꯚꯤꯟꯅ 12 ꯇꯧꯁꯦ ꯍꯥꯏ ꯑꯩꯅ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯏꯚ ꯂꯣꯏꯅꯤ ꯄꯨꯡ 2 ꯐꯥꯎ ꯏꯃꯥꯏ ꯄꯦꯝꯃ ꯃꯁꯤꯗꯤ ꯅꯥꯀꯟꯗ ꯑꯩ ꯆꯥꯛ ꯂꯨꯝꯃꯒ ꯁꯨꯃꯥꯏꯅ ꯁꯥꯏꯠꯇ ꯂꯥꯝ ꯆꯥꯍꯧꯕꯅ ꯐꯗꯣꯏ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯂꯥꯏꯚ ꯂꯣꯏꯔꯛꯄꯗ ꯁꯨꯝ ꯂꯣꯡꯅ ꯍꯥꯏꯊꯔꯒ ꯁꯨꯃꯥꯏꯅ ꯋꯥꯟꯊꯈꯤꯗꯅ ꯕꯦꯔꯥ ꯑꯃ ꯀꯥꯟꯅꯔꯅꯤ ꯀꯅꯥꯝꯇꯁꯨ ꯂꯩꯇꯒꯨꯝ ꯇꯧ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯗꯨꯝ ꯐꯤꯕꯝ ꯑꯃ ꯇꯥꯔꯣꯏ ꯑꯗꯣ ꯑꯩ ꯄꯥꯛ ꯈꯪꯉꯣꯏ ꯍꯥꯏꯔꯤꯌꯦ ꯈꯤꯡꯕꯁꯦ ꯌꯥꯝꯅ ꯂꯨꯕ ꯃꯤꯅ ꯈꯪꯒꯟꯗꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯖꯥꯠꯅꯤ ꯃꯥꯒꯤꯁꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕ ꯑꯗꯨꯝꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯅꯤ ꯈꯤꯡꯕꯁꯦ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ ꯂꯥꯏꯚ ꯑꯗꯨꯝ ꯊꯥꯔ ꯊꯝꯃꯝꯃꯣ ꯍꯥꯏ ꯇꯧꯔꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯀꯩꯝ ꯂꯩꯔꯣꯏꯗꯣꯔꯤ ꯀꯗꯥꯏꯗꯒꯤ ꯁꯤ ꯐꯤꯕꯝꯁꯤꯗꯤ ꯌꯥꯗ꯭ꯔꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅꯁꯨ ꯂꯣꯏꯁꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯂꯣꯏꯁꯟꯅꯤꯡꯗꯕ ꯃꯤꯟꯁ ꯃꯌꯥꯝꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯁꯟꯗꯦꯁꯤꯅ ꯂꯣꯏꯈꯤ ꯇꯥꯔꯗꯤ ꯑꯃꯨꯛ ꯁꯇꯔꯗꯦ ꯅꯨꯃꯤꯠꯇ ꯃꯊꯪ ꯍꯞꯇꯥ ꯑꯃ ꯉꯥꯏꯗꯣꯏꯅꯤꯅꯀꯣ ꯑꯩꯁꯨ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯉꯔꯥꯡ ꯁꯇꯔꯗꯦ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛ ꯍꯌꯦꯡꯁꯨ ꯂꯩꯔꯤ ꯁꯟꯗꯦꯁꯨ ꯂꯩꯔꯤꯁꯤꯕꯨ ꯑꯣꯏꯅ ꯉꯟꯇꯥ ꯂꯣꯏꯁꯟꯕ ꯑꯃꯨꯛ ꯌꯥꯏꯗꯅꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯁꯟꯗꯦ ꯑꯣꯏꯕꯅꯤꯅ ꯍꯌꯦꯡꯁꯨ ꯂꯩ ꯃꯇꯝꯁꯨ ꯂꯩꯇ꯭ꯔꯦ ꯉꯁꯤꯅ ꯂꯣꯏꯔꯤꯀꯣ ꯀꯥꯏꯅ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯊꯥꯗꯣꯏ ꯅꯪ ꯏꯟꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯀꯣ ꯆꯥꯛꯇꯣ ꯍꯣꯏꯅꯦ ꯊꯥꯗꯣꯏꯒꯤ ꯋꯥꯔ ꯅꯪ ꯑꯂꯤ ꯅꯪꯅ ꯑꯣꯏꯔꯁꯨ ꯌꯥꯏ ꯅꯥꯀꯟꯗꯩ ꯁꯨꯝ ꯏꯜꯂꯛꯄ ꯑꯩ ꯆꯥ ꯆꯥꯅ ꯀꯃꯦꯟ ꯄꯥꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯜꯂꯣ ꯐ꯭ꯔꯦꯟ ꯑꯩ ꯈꯔ ꯊꯦꯡꯅ ꯆꯪꯉꯛꯑꯦ ꯂꯥꯏꯛꯁꯨ ꯅꯝꯈ꯭ꯔꯕꯅꯦ ꯏꯌꯥꯝꯕꯁꯨ ꯆꯪꯉꯛꯑꯦ ꯃꯌꯥꯝ ꯏꯌꯥꯝꯕꯁꯦ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯊꯥꯔꯝꯃꯦ ꯑꯗꯣ ꯃꯦꯁꯦꯖ ꯊꯥꯔꯝꯕꯗꯨꯗ ꯑꯩꯅ ꯍꯜꯂꯛꯄꯒ ꯆꯥꯛ ꯊꯣꯡꯉꯤꯉꯩꯗ ꯔꯤꯄ꯭ꯂꯥꯏꯗꯤ ꯍꯟꯈꯤꯗ꯭ꯔꯕꯅꯦꯕ ꯏꯌꯥꯝꯕꯁꯦ ꯍꯧꯖꯤꯛꯇ ꯆꯪꯉꯛꯏ ꯎꯍꯧꯗ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯑꯩ ꯂꯥꯏꯚ ꯊꯥꯏꯁꯦ ꯑꯗꯨꯒꯤ ꯍꯜꯂꯛꯄꯗꯩ ꯄꯨꯡ 9:30 ꯑꯗꯨꯋꯥꯏꯗꯒꯤ ꯂꯥꯏꯚꯁꯦ ꯊꯥꯔꯦꯗꯅ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯗꯣꯏꯅ ꯂꯥꯏꯚ ꯊꯥꯗꯔꯤꯁꯦ ꯉꯁꯤꯗꯤ ꯆꯥꯛꯁꯦ ꯊꯣꯡ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯊꯝꯃꯦ ꯆꯥꯗꯕꯤꯗ ꯑꯗꯣ ꯐꯝꯃꯒꯅꯤ ꯂꯩꯔꯤꯁꯦ ꯆꯥꯛ ꯊꯣꯡꯕ ꯃꯊꯦꯜ ꯀꯅꯥꯏ ꯀꯨꯀꯔ ꯀꯥꯝꯕ ꯈꯣꯠꯄ ꯃꯌꯥꯝ ꯂꯣꯏ ꯇꯥꯈ꯭ꯔꯕꯅꯦ ꯁꯤ ꯉꯁꯤꯗꯤ ꯄꯨꯔꯥ ꯁꯤ ꯌꯥꯝꯅ ꯍꯧꯖꯤꯛꯇ ꯆꯪꯉꯛꯏ ꯐꯠꯇꯦ ꯑꯋꯣꯏꯕ ꯑꯩꯁꯨ ꯔꯤꯄ꯭ꯂꯥꯏ ꯀꯃꯦꯟꯗꯣ ꯍꯜꯍꯧꯗ꯭ꯔꯦ ꯃꯦꯁꯦꯖꯇꯣ ꯍꯜꯍꯧꯗ꯭ꯔꯦ ꯋꯥꯆꯞꯇꯨꯗ ꯇꯔꯀꯤ ꯏꯌꯔꯕꯠꯁ ꯁꯦꯟ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯔꯤ ꯀꯦꯕꯣ ꯑꯣꯐꯤꯁꯤꯌꯦꯜꯅ ꯊꯥꯗꯣꯏ ꯁꯅꯥꯅ ꯈꯤꯡꯕ ꯑꯣ ꯅꯪ ꯃꯤꯔꯣꯠꯂꯣ ꯍꯥꯏꯁꯦ ꯊꯥꯗꯣꯏ ꯅꯪ ꯇꯥꯃꯣꯒꯤ ꯆꯥꯛ ꯏꯟꯕꯤꯔꯨꯆꯣ ꯍꯥꯏꯔꯤ ꯊꯥꯗꯣꯏꯅ ꯂꯥꯛꯑꯒ ꯑꯩ ꯏꯟꯕ ꯉꯥꯏꯔꯗꯤ ꯃꯥ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯁꯤꯕ ꯌꯥꯔꯅꯤ ꯂꯥꯝꯗꯅ ꯌꯥꯝ ꯂꯥꯞꯈ꯭ꯔꯦ ꯀꯣ ꯑꯗꯨꯅꯒ ꯌꯥꯔꯣꯏ ꯈꯤꯡꯕ ꯃꯤꯔꯣꯠ ꯅꯠꯇꯦꯅ ꯁꯨꯝ ꯄꯥꯛ ꯈꯪꯉꯣꯏ ꯍꯥꯏꯕꯅꯤ ꯃꯦꯝ ꯕꯂꯥꯒꯤ ꯃꯆꯥ ꯀꯩꯕ ꯇꯦꯅꯣꯏꯗꯤ ꯑꯗꯨꯗ ꯍꯪꯉꯣ ꯍꯥꯏꯔꯤ ꯑꯁ ꯌꯥꯝ ꯅꯩꯁꯜꯂꯛꯏ ꯈꯤꯡꯕꯅ ꯍꯧꯖꯤꯛ ꯅꯩꯁꯜꯂꯛꯏ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯑꯂꯤ ꯏꯕꯨꯡꯉꯣ ꯏꯕꯨꯡꯗ ꯆꯥꯛ ꯏꯟꯕꯤꯕꯗꯤ ꯍꯥꯏꯔꯨꯅꯨ ꯏꯁꯥꯒꯤꯐꯧ ꯆꯥꯕ ꯇꯟꯗꯅ ꯏꯃꯥꯗ ꯏꯟꯍꯜꯂꯤ ꯆꯨꯝꯃꯦ ꯑꯗꯨꯁꯨ ꯈꯔ ꯂꯩꯕꯅꯦ ꯑꯩꯁꯨ ꯆꯥꯕ ꯇꯟꯗꯅ ꯍꯧꯖꯤꯛ ꯆꯥꯗ꯭ꯔꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯃꯤ ꯇꯟꯕ ꯈꯔ ꯂꯩꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅꯁꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯚ ꯊꯥꯔꯤ ꯑꯗꯨ ꯊꯥꯔꯤ ꯑꯗꯨꯗ 12 ꯇꯧꯁꯦꯅ ꯍꯥꯏꯈꯤꯕꯅ ꯌꯥꯝ ꯃꯤ 3-4 ꯁꯨꯏ ꯑꯗ ꯇꯧꯔꯛꯇꯕ ꯃꯤꯁꯨ ꯌꯥꯎꯔꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯃꯨꯛ ꯍꯪꯉꯤꯁꯤꯅꯦ 12 ꯇꯧꯁꯦ ꯍꯥꯏꯕ꯭ꯔꯥ ꯃꯈꯥ ꯁꯪꯗꯈꯤꯁꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯀꯃꯦꯟꯗꯣ ꯃꯌꯥꯝ ꯃꯤ ꯃꯁꯤꯡ ꯁꯨꯅꯕ ꯃꯤ 3-4 ꯈꯛꯇꯅꯤ ꯇꯧꯔꯛꯈꯤꯗꯕ ꯃꯤ 10 ꯐꯥꯎꯗꯤ ꯐꯥꯅ ꯇꯧꯔꯛꯄ ꯌꯥꯏꯗꯅꯀꯣ ꯕꯨꯛ ꯇꯧꯁꯦꯅ ꯑꯗꯣ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯑꯩ ꯆꯥꯛꯀ ꯂꯥꯝꯊꯔꯛꯄꯅꯦ ꯑꯩꯗꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯑꯃꯨꯛ ꯀꯛꯊꯠꯂꯝꯃꯒ ꯆꯥꯛ ꯆꯥꯕ ꯆꯦꯟꯁꯤꯟꯈꯤꯗꯣꯔꯤꯕꯅꯤ ꯑꯗꯣꯏ ꯅꯪꯒꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯏꯟꯕꯤꯅꯤꯗ ꯍꯥꯏꯔꯤ ꯍꯣꯏ ꯏꯟꯕꯤꯌꯨ ꯃꯥ ꯈꯔ ꯋꯥꯔꯦ ꯈꯨꯗꯥꯡꯗ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯄ ꯁꯤ ꯌꯧꯔꯛꯄꯗꯨꯗ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯔꯛꯇ ꯇꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯥꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯅ ꯆꯥꯛꯇꯣ ꯈꯔ ꯏꯟꯕꯤꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯅꯨꯡꯉꯥꯏ ꯆꯥꯛꯁꯦ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯕꯅꯣ ꯆꯥꯕ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟꯗ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯍꯧꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯩꯕꯨꯗꯤ ꯃꯌꯥꯝꯕꯨꯗꯤ ꯊꯜꯂꯒ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯩꯗꯤ ꯁꯣꯝꯗ ꯌꯥꯗ꯭ꯔꯦ ꯂꯥꯝꯁꯤꯜꯂꯛꯄꯩ ꯃꯑꯣꯡꯗ ꯁꯨꯝ ꯇꯧꯔꯛꯑꯦ ꯑꯗꯨꯅ ꯑꯩ ꯂꯥꯏꯚꯁꯦ ꯊꯥꯔ ꯊꯝꯃ ꯀꯥꯟꯗ ꯅꯥꯀꯟꯗ ꯆꯥꯛꯁꯦ ꯆꯥꯔꯕ ꯑꯗꯨꯒ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯑꯒ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯅ ꯀꯧꯔꯛꯄ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ ꯁꯛꯁꯨ ꯐꯖꯕꯗꯒꯗꯕ ꯃꯥꯜꯂꯤ ꯊꯥꯗꯣꯏꯁꯤ ꯊꯥꯗꯣꯏ ꯅꯪ ꯁꯒꯣꯜꯃꯥꯡ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯀꯥꯕ꯭ꯔꯥ ꯁꯛꯁꯨ ꯐꯖꯒꯗꯕ ꯃꯥꯜꯂꯤ ꯊꯥꯗꯣꯏꯁꯤ ꯃꯤꯡꯁꯨ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯍꯥꯏꯔꯤꯀꯣ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯕꯗꯨꯗ ꯑꯩꯁꯨ ꯒꯦꯝ ꯁꯥꯟꯅ ꯂꯩꯔꯤꯕ ꯇꯨꯝꯃꯒꯦ ꯇꯧꯔꯕꯅꯦ ꯉꯔꯥꯡ ꯄꯨꯡ 2ꯗ ꯇꯨꯝꯕꯩ ꯃꯤꯠꯁꯦ ꯌꯥꯗꯕꯅꯦ ꯒꯦꯝ ꯁꯥꯟꯅꯔꯒ ꯃꯤꯠ ꯈꯔ ꯁꯤꯡꯉꯛꯑꯦ ꯍꯥꯏꯌꯦ ꯏꯌꯥꯝꯕꯅ ꯈꯤꯡꯕ ꯀꯥꯏꯗꯒꯤ ꯃꯣꯏꯗꯒ ꯆꯠꯄꯗꯤ ꯍꯥꯏꯔꯨꯅꯨ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯐꯥꯎ ꯀꯥꯎꯔꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯐꯥꯎ ꯀꯥꯎꯔꯦ ꯍꯥꯏꯔꯤꯌꯦ ꯀꯦꯕꯣꯏ ꯑꯣꯐꯤꯁꯤꯌꯦꯜꯅ ꯀꯟꯅ ꯅꯣꯛꯈꯥꯏꯔꯤ ꯑꯗꯨꯒꯤ ꯀꯃꯦꯟꯗꯣ ꯄꯥꯔꯨꯕꯗꯩ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯌꯥꯝꯕꯗ ꯔꯤꯄ꯭ꯂꯥꯏ ꯇꯧꯗ꯭ꯔꯦꯗꯅ ꯃꯥꯁꯦ ꯆꯪꯉꯝꯗ꯭ꯔꯦ
ꯑꯗꯣ ꯑꯩꯅ ꯁꯣꯏꯕ ꯇꯥꯔꯦ ꯂꯥꯏꯚꯇꯤ ꯇꯧꯗꯤ ꯇꯧꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯂꯥꯝꯁꯤꯜꯂꯛꯄꯅꯤꯅ ꯑꯩ ꯆꯥꯛ ꯊꯤ ꯀꯟꯅ ꯑꯗꯣ ꯆꯥꯛꯁꯦ ꯆꯥꯔꯒꯦ ꯅꯥꯀꯟꯗ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯊꯥꯔ ꯊꯝꯕꯅꯤ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯔ ꯀꯃꯦꯟ ꯄꯥꯔꯒ ꯔꯤꯄ꯭ꯂꯥꯏ ꯍꯟꯅꯕꯤꯔꯝꯃꯣ ꯑꯗꯨꯝ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯆꯪꯁꯤꯜꯂꯛꯑꯒ ꯃꯌꯥꯝꯗ ꯑꯃꯨꯛ ꯀꯧꯔꯛꯀꯦ ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯁꯤ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏꯗꯣꯔꯤ ꯄꯨꯡꯁꯤꯅ ꯊꯦꯡꯖꯤꯜꯂꯛꯄꯒꯤ ꯆꯥꯛꯁꯦ ꯑꯗꯨꯝ ꯂꯥꯝꯁꯤꯜꯂꯛꯄꯒꯤ ꯇꯥꯏꯞ ꯇꯧꯔꯦꯕ ꯃꯌꯥꯝ ꯀꯃꯦꯟ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯇꯧꯁꯟꯕꯤꯌꯨꯀꯣ ꯌꯦꯡ ꯉꯝꯗ꯭ꯔꯦꯀꯣ ꯍꯥꯏꯔꯤꯌꯦ ꯁꯣꯍꯦꯜꯅ ꯅꯪꯁꯨ ꯃꯤꯔꯣꯠ ꯑꯣꯏꯔꯕꯣ ꯈꯤꯡꯕꯗ ꯎꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯕꯩ ꯊꯛꯄꯒꯤ ꯄ꯭ꯔꯣꯒꯥꯝꯁꯦ ꯑꯝꯇ ꯍꯣꯠꯅꯒꯦ ꯅꯥꯀꯟꯗ ꯆꯥꯒꯦ ꯑꯗꯨ ꯎꯗꯤ ꯎꯍꯜꯂꯔꯣꯏꯒꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯑꯗꯨꯝ ꯄꯥꯔꯛ ꯑꯩ ꯑꯗꯨꯝ ꯅꯥꯀꯟꯗꯒꯤ ꯑꯗꯨꯝ ꯆꯥꯅ ꯄꯥꯔꯛꯄ ꯀꯩꯅꯣ ꯉꯁꯤꯗꯤ ꯃꯑꯣꯡ ꯃꯇꯧ ꯇꯥꯔꯦ ꯀꯃꯦꯟꯁꯤꯡꯁꯦ ꯍꯥꯏꯔꯤꯌꯦ ꯑꯩꯀꯨ ꯖꯤ10ꯒ ꯏꯟꯐꯤꯅꯤꯛꯁ GT30 Pro ꯀꯔꯝꯕꯅ ꯐꯕ ꯒꯦꯝꯒꯤ ꯕ꯭ꯔꯣ ꯍꯥꯏ ꯑꯩꯀꯨ ꯖꯤ10ꯗꯨꯗꯤ ꯐꯕꯅꯦ ꯑꯗꯨꯃꯗꯤ ꯈꯪꯉꯦ ꯏꯟꯐꯤꯅꯤꯛꯁ GT30ꯗꯨꯗꯤ ꯄ꯭ꯔꯣꯔꯥ 30ꯔ ꯀꯩꯅꯣ 18,000 ꯄꯤꯕꯗꯨꯅ GT30 ꯈꯛꯇꯔꯥ ꯄ꯭ꯔꯣꯔꯥ ꯑꯗꯨ ꯒꯦꯝꯒꯤ ꯑꯣꯏꯅ ꯁꯥꯟꯅꯕꯩꯗꯤ ꯑꯅꯤꯃꯛ ꯑꯗꯨꯝ ꯐꯕꯅꯦ ꯑꯗꯨꯒ ꯑꯥꯏꯀ꯭ꯌꯨꯗꯨꯅ ꯈꯤꯇꯪꯗꯤ ꯕ꯭ꯔꯥꯟꯗꯣ ꯈꯤꯇꯪ ꯚꯦꯂꯨ ꯂꯩꯕ ꯕ꯭ꯔꯥꯟ ꯑꯃ ꯑꯣꯏꯕꯅꯦ ꯑꯗꯨꯅꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯤ ꯍꯌꯦꯡ ꯀꯩꯀꯩ ꯇꯨꯡꯒꯤ ꯈꯜꯂꯒꯁꯨꯀꯣ ꯃꯌꯥꯝ ꯂꯥꯏꯛ ꯅꯝꯕ ꯄꯥꯎꯅꯒꯨꯝꯁꯦ ꯍꯥꯏꯔꯦ ꯃꯥꯅ ꯏꯌꯥꯝꯕꯅ ꯍꯥꯏꯁꯦ ꯂꯥꯏꯛꯁꯨ ꯇꯧꯁꯟꯕꯤꯌꯣ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯈꯤꯒꯦ ꯑꯣꯂꯤ ꯅꯪꯅ ꯏꯟꯕꯤꯗꯕ ꯏꯃꯥꯅ ꯏꯟꯕꯤꯕꯗꯒꯤ ꯃꯍꯥꯎꯗꯣ ꯐꯪꯉꯣꯏꯌꯦ ꯑꯩꯈꯣꯏ ꯃꯥꯅ ꯏꯟꯕꯤꯕꯗꯤ ꯏꯁꯤꯡ ꯇꯣꯠꯂꯒ ꯁꯪꯒꯣꯝ ꯇꯣꯠꯄꯗꯅ ꯍꯦꯜꯂꯤ ꯃꯍꯥꯎꯗꯣ ꯍꯥꯏꯌꯦ ꯑꯗꯣ ꯑꯥꯏꯐꯣꯟ 17 ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯤ ꯍꯣꯏ ꯑꯥꯏꯐꯣꯟ 17 ꯅꯨꯡꯉꯥꯏꯅꯤ ꯑꯅꯧꯕ ꯂꯣꯟꯆ ꯃꯥꯜꯂꯦ ꯑꯗꯨꯒ ꯍꯤꯡꯕ ꯑꯩꯗꯤ ꯃꯤꯔꯣꯠ ꯅꯠꯇꯦ ꯌꯨꯝꯂꯩꯃ ꯑꯣꯏꯕꯅꯤꯅ ꯌꯨꯝꯗꯒꯤ ꯍꯦꯟꯖꯗꯦ ꯍꯥꯏꯔꯤ ꯌꯥꯝꯅ ꯆꯥꯊꯣꯛꯑꯣ ꯑꯗꯨꯒ ꯁꯨꯕ ꯑꯗꯨ ꯌꯥꯎꯗ꯭ꯔꯗꯤ ꯕꯦꯔꯥ ꯀꯥꯔꯛꯀꯅꯤꯀꯣ ꯍꯥꯏ ꯃꯥꯅꯦ ꯆꯥꯛꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯏꯌꯥꯝꯕ ꯋꯥꯟꯊꯈꯤꯗꯅ ꯃꯌꯥꯝ ꯂꯥꯏꯚ ꯊꯥ ꯂꯥꯛꯏꯕꯨ ꯌꯦꯡꯉꯝꯃꯣꯏꯗ ꯃꯌꯥꯝ ꯑꯗꯩ ꯑꯗꯨꯝ ꯌꯦꯡ ꯂꯩꯔꯒ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏꯔꯤꯌꯦ ꯀꯩꯅꯣꯅꯦ ꯈꯦꯆꯤ ꯑꯃ ꯇꯧꯔꯦ ꯈꯔ ꯁꯝꯅꯕ ꯍꯥꯏꯅ ꯉꯁꯥꯏꯀꯣ ꯂꯥꯏꯚ ꯊꯥꯅ ꯊꯣꯛꯖꯤꯟꯈꯤꯕꯗꯣ ꯃꯌꯥꯝ ꯎꯍꯧꯕ꯭ꯔꯥ ꯎꯍꯧꯗꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯤꯠ ꯀꯣꯔꯟꯗꯣ ꯆꯨꯖꯥꯛ ꯍꯥꯏꯇꯥꯔꯦꯅꯦ ꯆꯨꯖꯥꯛꯇꯣ ꯑꯗꯨꯗꯣ ꯀꯥꯡꯉꯧ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯁꯂꯥꯠ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯇꯧꯔꯦ ꯁꯝꯅ ꯈꯔ ꯊꯨꯅ ꯂꯣꯏꯅꯕ ꯍꯥꯏꯅ ꯊꯤꯔꯛꯄꯗ ꯑꯗꯨꯗꯣ ꯑꯍꯨꯝꯗꯨ ꯇꯥꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯗꯤꯃꯥꯔꯠꯇ ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯁꯤꯒꯤ ꯊꯥ ꯃꯈꯥꯏꯁꯤꯒꯤ ꯆꯥꯅꯕ ꯍꯋꯥꯏ ꯀꯔꯤ ꯀꯔꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯔꯤ ꯀꯔꯤ ꯂꯩꯗꯅꯀꯣ ꯑꯗꯨꯝꯕ ꯊꯥꯎ ꯊꯨꯝ ꯑꯗꯨꯝꯕꯗꯣ ꯂꯩꯕ ꯆꯠꯂꯨꯕꯅꯦꯕ ꯑꯗꯨꯗꯨꯅ ꯑꯗꯨ ꯂꯩꯕ ꯆꯠꯄꯗꯣ ꯍꯜꯂꯛꯄꯗ ꯊꯦꯡꯈ꯭ꯔꯦꯕ ꯄꯨꯡ 9 ꯇꯥꯔꯦꯕ ꯑꯗꯨꯗ ꯆꯥꯛꯇꯣ ꯑꯃꯨꯛ ꯊꯣꯡ ꯂꯣꯏꯔꯒ ꯂꯥꯏฟ์ꯁꯨꯝ ꯇꯧꯔꯗꯤ ꯌꯥꯝ ꯊꯦꯡꯉꯅꯤꯅ ꯇꯧꯗ꯭ꯔꯕ ꯊꯦꯡꯕꯁꯤꯗ ꯍꯥꯎꯅꯤꯗ ꯍꯥꯎꯅꯤ ꯑꯗꯣ ꯑꯩ ꯀꯣꯏꯔꯛꯀꯦ ꯍꯌꯦꯡ ꯑꯩꯒꯤ ꯀꯥꯏꯅꯦꯇꯤꯛ ꯒ꯭ꯔꯤ ꯒ꯭ꯔꯤ ꯂꯥꯎꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯀꯣ ꯌꯦꯡꯉꯁꯤ ꯌꯦꯡꯁꯦ ꯌꯦꯟꯁꯥꯡꯗꯣ ꯍꯥꯏꯔꯤ ꯀꯔꯤ ꯍꯥꯏꯅꯣ ꯌꯦꯡꯁꯦ ꯍꯥꯏꯔ ꯀꯩꯅꯣꯝ ꯍꯥꯏꯔꯤ ꯑꯁ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯩꯗꯤ ꯍꯥꯎꯅ ꯆꯥꯔꯦ ꯃꯌꯥꯝꯅ ꯆꯥꯔ ꯄꯨꯛ ꯊꯜꯂꯒ ꯌꯦꯡꯉꯛꯄ ꯑꯣꯏꯔꯝꯒꯅꯤꯗ ꯃꯌꯥꯝ ꯀꯃꯦꯟ ꯂꯥꯛꯇꯦꯗ ꯀꯃꯦꯟ ꯇꯧꯁꯜꯂꯨ ꯊꯤꯡꯕ ꯍꯣꯏ ꯁꯥꯅ ꯁꯥꯕꯅꯦ ꯍꯨꯃꯥꯡꯅ ꯁꯧꯕꯅꯦ ꯏꯁꯩꯗꯣ ꯁꯛ ꯁꯛ ꯂꯥꯎ ꯍꯥꯏꯔꯦ ꯌꯥꯝ ꯏꯌꯥꯝꯕ ꯍꯧꯖꯤꯛꯀꯥꯟ ꯑꯩꯅ
ꯌꯥꯝ ꯄꯥꯝꯖꯕ ꯃꯊꯦꯜ ꯍꯥꯏꯔꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯒ ꯄꯥꯛꯅꯝ ꯅꯝꯕꯗꯣ ꯑꯁ ꯆꯥꯏꯌꯦ ꯃꯥꯅꯤꯅꯦ ꯍꯥꯎꯈ꯭ꯔꯕ ꯏꯟꯁꯥꯡꯅꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯤ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯆꯥꯒꯦ ꯐꯪꯖꯄꯣꯟꯇꯦꯅ ꯊꯥꯗꯣꯏ ꯅꯪ ꯁꯣꯏꯔꯔꯣꯏ ꯍꯥꯏꯔꯤꯅꯦ ꯍꯤꯡꯕ ꯅꯣꯏ ꯑꯗꯨꯒꯤ ꯏꯅꯦ ꯕꯤꯃꯣꯂꯥꯒꯤ ꯕꯣꯔꯥꯗꯣ ꯂꯩꯔꯛꯑꯣ ꯍꯥꯏꯔꯤꯅꯦ ꯆꯤꯡꯕ ꯅꯪ ꯂꯩꯗ ꯌꯥꯔꯣꯏꯗꯣꯔꯤꯍꯦ ꯍꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯃꯃꯤꯡ ꯌꯥꯝ ꯆꯠꯂꯤ ꯎꯝ ꯈꯤꯡꯕ ꯑꯗꯨꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯔꯔꯣꯏ ꯍꯥꯏꯔꯤꯅꯦ ꯂꯩꯔꯛꯀꯦ ꯂꯩꯔꯛꯀꯦ ꯑꯥꯂꯨ ꯁꯥꯛꯁꯨ ꯍꯥꯎꯕꯅꯦ ꯊꯥꯗꯣꯛꯑꯦ ꯀꯦꯅꯔꯤꯌꯦ ꯑꯅꯤꯁꯦ ꯀꯟꯅ ꯁꯣꯏꯍꯦꯜ ꯆꯥꯛꯑꯦ ꯁꯣꯏꯍꯦꯜ ꯂꯩ ꯉꯝꯗ꯭ꯔꯦ ꯁꯣꯏꯍꯦꯜꯁꯦ ꯉꯥꯎꯔꯦꯀꯣ ꯅꯣꯏ ꯀꯃꯦꯟꯗꯨ ꯄꯥꯕꯗ ꯃꯥ ꯐꯃꯨꯡꯗ ꯀꯟꯅ ꯀꯥꯡꯈꯟꯒ ꯐꯣꯏꯗꯠꯄ ꯀꯝ ꯇꯧꯔꯦ ꯏꯌꯥꯝꯕ ꯁꯥꯝꯅ ꯍꯥꯏꯔꯤ ꯏꯅꯥꯎ ꯏꯕꯨꯡꯉꯣꯏꯗꯤ ꯄꯨꯡ ꯕꯥꯔꯣꯗ ꯇꯨꯝꯃꯒꯦꯀꯣ ꯑꯗꯨ ꯐꯥꯎꯗꯤ ꯂꯩꯈꯤꯒꯦ ꯃꯤꯠꯁꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤ ꯍꯣꯏ ꯏꯌꯥꯝꯕ ꯀꯥꯏꯗꯦ ꯖꯦꯂꯁ ꯀꯥꯟꯅꯔꯣꯏꯁꯦꯀꯣ ꯃꯌꯥꯝ ꯈꯤꯡꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯈꯥꯃꯦꯟꯂꯣꯛ ꯀꯣꯏꯔꯨꯁꯦ ꯍꯥꯏ ꯒꯦꯝ ꯑꯣꯚꯔ ꯂꯣꯏꯔꯦ ꯊꯕꯛ ꯕꯣꯏꯅ ꯁꯤ ꯑꯣꯏꯔꯗꯤ ꯒꯦꯝ ꯑꯣꯚꯔ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯍꯥꯏꯔꯤ ꯀꯃꯦꯟ ꯇꯧꯁꯜꯂꯣ ꯀꯃꯦꯟ ꯇꯧꯁꯜꯂꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯌꯥꯝ ꯄꯥꯕ ꯀꯥꯏꯗ ꯖꯦꯂꯁ ꯀꯥꯕꯅꯣ ꯑꯍꯥꯟꯕ ꯊꯦꯡꯅꯕꯁꯨ ꯅꯠꯇꯦ ꯍꯤꯡꯕꯅ ꯑꯩꯗ ꯑꯩꯗꯤ ꯑꯃꯣꯏ ꯑꯃꯣꯏ ꯀꯩ ꯍꯥꯏꯅꯣ ꯉꯝꯃꯣꯏ ꯉꯝꯃꯣꯏ ꯍꯥꯏ ꯃꯥꯜꯂꯦ ꯈꯥꯃꯦꯟꯂꯣꯛꯇꯤ ꯀ꯭ꯔꯞ ꯍꯜꯂꯛꯑꯕꯅꯦ ꯍꯥꯏꯌꯦ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯀ꯭ꯔꯨ ꯑꯦꯞꯁ ꯍꯥꯏ ꯃꯥꯜꯂꯦ ꯀꯃꯥꯏ ꯃꯥꯏ ꯀꯩꯅꯣꯁꯤ ꯄꯥꯕ ꯊꯣꯛꯇꯦ ꯁꯣꯍꯦꯜ ꯅꯪꯁꯤꯗꯤ ꯅꯨꯄꯥ ꯊꯣꯛꯇꯦ ꯍꯥꯏꯔꯤꯅꯦ ꯁꯣꯍꯦꯜ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ ꯅꯪꯕꯨ
ꯍꯤꯡꯕ ꯆꯠꯇ ꯌꯥꯔꯣꯏ ꯑꯩꯅ ꯄꯨꯕꯤꯅꯤ ꯍꯥꯏꯔꯤ ꯊꯥꯒꯩ ꯁꯅꯥꯅ ꯍꯤꯡꯕ ꯅꯪ ꯍꯌꯦꯡ ꯕꯣꯔꯥꯁꯨ ꯄꯨꯔ ꯆꯠꯀꯗꯕ ꯑꯂꯨꯁꯥꯛꯁꯨ ꯍꯥꯎꯋꯦ ꯅꯪ ꯅꯁꯥꯅ ꯍꯥꯏꯖꯔꯦ ꯈꯥꯃꯦꯟꯂꯣꯛꯇꯁꯨ ꯄꯨꯕꯤꯅꯤ ꯍꯌꯦ ꯑꯗꯤ ꯍꯌꯦꯡ ꯀꯣꯏꯕ ꯌꯥꯝ ꯆꯠꯇꯣꯔꯤꯅ ꯄꯨꯡ 11 ꯇꯥꯔꯝꯃꯤꯅꯤ ꯄꯨꯡ 12 ꯇꯥꯔꯝꯃꯤꯅꯤꯍꯦ ꯍꯥꯏꯔꯤꯑꯦ ꯑꯦ ꯇꯥꯔꯦꯅꯦ ꯑꯋꯣꯏꯕ ꯑꯆꯥ ꯑꯗꯨ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯊꯥꯈꯤꯒꯦ ꯑꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯕ ꯐꯥꯎꯗꯤ ꯉꯥꯏꯍꯥꯛꯇꯪ ꯊꯥꯈꯤꯒꯦ ꯇꯜꯂꯦ ꯑꯩ ꯆꯠꯄ ꯍꯥꯏꯔꯤꯑꯦ ꯏꯕꯨꯡꯁꯌꯥꯝ ꯅꯪ ꯈꯪꯉꯦ ꯇꯨꯅꯤꯡꯕ ꯁꯥꯗꯅ ꯍꯥꯏꯌꯦ ꯏꯌꯥꯝꯕ ꯊꯥꯗꯣꯏꯅ ꯍꯥꯏꯈ꯭ꯔꯦꯍꯦ ꯁꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯀꯣ ꯂꯞ ꯉꯥꯛ ꯉꯥꯏꯔꯦ ꯂꯞ ꯌꯥꯗꯕ ꯑꯩꯈꯣꯏꯗꯤ ꯍꯤꯡꯐꯝ ꯂꯩꯇ꯭ꯔꯦ ꯗꯥꯃꯤꯠ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯥꯝꯅ ꯉꯥꯏꯍꯥꯛ ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯨꯏꯔꯦ ꯍꯥꯏꯔꯤꯌꯦ ꯔꯇꯟꯅ ꯀꯔꯤ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯆꯥꯛ ꯆꯥꯕꯁꯤ ꯀꯨꯏ ꯍꯥꯏꯔ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯚ꯭ꯌꯨꯁꯀ ꯂꯥꯏꯛꯀ ꯆꯥꯟꯅꯗ꯭ꯔꯦ ꯆꯥꯟꯅꯍꯟꯁꯤ ꯒꯥꯏꯁ ꯚ꯭ꯌꯨꯁꯀ ꯂꯥꯏꯛꯀ ꯆꯥꯟꯅꯗ꯭ꯔꯦ ꯆꯥꯟꯅꯍꯟꯁꯦ ꯍꯥꯏꯅ ꯍꯥꯏꯔꯤ ꯆꯨꯝꯃꯦ ꯚ꯭ꯌꯨꯁ ꯃꯁꯤꯡꯒ ꯂꯥꯏꯛ ꯃꯁꯤꯡꯒ ꯆꯥꯟꯅꯗ꯭ꯔꯦ ꯃꯁꯤ ꯆꯥꯟꯅꯕ ꯐꯩ ꯊꯥꯗꯣꯏ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯇ꯭ꯔꯦ ꯗꯦꯕꯤꯀꯥ ꯂꯞ ꯈꯨꯇꯨꯝꯅ ꯂꯣꯏꯁꯤꯜꯂꯗꯣꯏꯅꯤ ꯍꯥꯏꯔꯤꯌꯦ ꯇꯨꯝꯗ꯭ꯔꯤꯕ ꯅꯪ ꯍꯥꯏꯔꯤꯅꯦ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯕꯕꯨꯗꯤ ꯌꯥꯔꯕꯅꯤ ꯄꯨꯡ 12 ꯇꯥꯔꯦ ꯆꯞ ꯆꯥꯅ ꯑꯗꯨ ꯑꯩꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯂꯣꯏꯗꯣꯔꯦ ꯑꯗꯨꯒ ꯐꯖꯅ ꯀꯩ ꯍꯥꯏꯅꯤ ꯐꯝꯃꯒ ꯃꯤꯅꯤꯠ ꯑꯃ ꯑꯅꯤꯇꯪ ꯑꯣꯏꯔꯁꯨ ꯐꯝꯃꯒ ꯑꯗꯨꯒ ꯐꯖꯅ ꯂꯣꯏꯁꯤꯟꯒꯦꯅ ꯉꯥꯏꯍꯥꯛ ꯉꯥꯏꯕꯅꯤ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯔꯁꯤ ꯆꯥꯛ ꯆꯥꯕꯗꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦ ꯀꯩ ꯍꯥꯏꯅꯤ ꯊꯕꯤꯗꯣ ꯍꯥꯏꯅ ꯊꯕꯤ ꯄꯤꯁ ꯑꯃꯈꯛ ꯑꯅꯤꯈꯛꯂꯦ ꯑꯗꯨꯝ ꯆꯥꯕꯅꯦ ꯑꯗꯨ ꯀꯩꯅꯣꯅ ꯈꯤꯡꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯇꯥꯗꯦ ꯁꯣꯏꯍꯦꯜꯅ ꯂꯥꯏꯛ ꯚ꯭ꯌꯨꯁꯀ ꯀꯩꯅꯣꯅ ꯀꯔꯤ ꯗꯦꯕꯤꯀꯥꯁꯤꯅ ꯑꯗꯨꯅ ꯐꯔꯅꯤ ꯑꯗꯨ ꯃꯈꯥꯗ
ꯄꯨꯡ 12:30ꯗ ꯂꯣꯏꯁꯤꯜꯂꯁꯦꯅ ꯍꯥꯏꯔꯤ ꯌꯥꯏ ꯑꯗꯨꯁꯨ ꯂꯥꯏꯛ ꯚ꯭ꯌꯨꯁꯀꯤꯗꯤ ꯊꯥꯗꯣꯏꯅ ꯄꯥꯏꯕꯅꯦ ꯊꯥꯗꯣꯏꯅ ꯀꯅꯥ ꯀꯅꯥꯅꯣ ꯑꯝꯇ ꯊꯤꯒꯠꯂꯣ ꯊꯤꯗꯣꯛꯍꯜꯂꯣ ꯍꯥꯏꯔꯤꯑꯦꯀꯣ ꯊꯤꯡꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯇꯥꯗꯦ ꯂꯥꯏ ꯎꯃꯪꯗꯒꯤ ꯂꯥꯎꯔꯛꯑꯣꯅ ꯍꯥꯏꯔꯤ ꯅꯨꯄꯤ ꯀꯣꯏꯔꯨꯅꯨꯀꯣ ꯋꯥꯕꯅꯦ ꯄꯩꯁꯥꯁꯨ ꯇꯤꯡꯕꯅꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁ ꯍꯥꯏꯔꯝꯃꯦ ꯄ꯭ꯔꯦꯝꯀꯨꯃꯥꯔ ꯋꯥꯏꯈꯣꯝꯅ ꯑꯗꯨꯒ ꯊꯤꯡꯕꯅ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯅꯪꯅ ꯍꯥꯏꯗꯣ ꯊꯥꯗꯣꯛꯑꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯔꯇꯟꯅ ꯀꯩꯅꯣꯝ ꯍꯥꯏꯔꯝꯃꯤ ꯇꯠꯈ꯭ꯔꯦ 12 ꯇꯥꯔꯦ ꯊꯣꯛꯂꯒꯦ ꯍꯥꯏꯔꯦ ꯔꯇꯟꯅ ꯑꯗꯨꯒ ꯂꯨꯝꯅꯤ ꯃꯌꯥꯝꯗꯣ ꯀꯥꯡ ꯌꯥꯝ ꯆꯤꯛꯄꯅꯤꯀꯣ ꯍꯥꯏꯌꯦ ꯃꯌꯥꯝ ꯁꯥꯎ ꯌꯥꯗꯦ ꯑꯩ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯑꯁꯦꯡꯕ ꯇꯨꯝꯅꯤꯡꯕꯩꯅꯦ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯌꯥꯎꯗ꯭ꯔꯦ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯅꯦꯛꯁꯇ ꯐꯖꯅ ꯅꯩꯊꯔꯁꯤ ꯀꯣꯛꯁꯨ ꯆꯤꯛꯁꯜꯂꯛꯑꯦ ꯑꯗꯨꯅꯅꯦ ꯍꯣꯏ ꯏꯌꯥꯝꯕ ꯄꯣꯊꯥꯕꯤꯔꯣ ꯑꯗꯨꯝ ꯉꯔꯥꯡꯁꯨ ꯊꯦꯡꯅ ꯇꯨꯝꯃꯦ ꯍꯥꯏꯌꯦ ꯂꯥꯏꯌꯨ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏ ꯊꯥꯗꯣꯏ ꯍꯥꯏꯔꯛꯑꯝꯃꯣ ꯏꯕꯨꯡꯁꯌꯥꯝ ꯀꯧꯔꯔꯣꯏ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯑꯌꯥꯝꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯊꯥꯗꯣꯏꯒ ꯌꯥꯅꯅꯕ ꯍꯥꯏꯅꯕꯤꯔꯣ ꯇꯨꯝꯅꯔꯣ ꯉꯥꯎꯁꯤꯟꯅꯅꯨ ꯂꯥꯏꯚ ꯂꯣꯏꯖꯔꯦ ꯃꯥꯅꯦ ꯃꯥꯅꯦ ꯂꯣꯏꯁꯤꯜꯂꯗꯕꯅꯦ ꯀꯩꯅꯣꯕꯨꯗꯤ ꯂꯣꯏꯔꯦ ꯆꯥꯕ ꯈꯠꯄ ꯂꯣꯏ ꯂꯣꯏꯔꯦ ꯑꯗꯨ ꯄ꯭ꯔꯣꯒꯥꯝꯁꯦ ꯀꯣ ꯑꯩꯒꯤ ꯆꯥꯕꯒꯤ ꯄ꯭ꯔꯣꯒꯥꯝ ꯂꯣꯏꯔꯦ ꯁꯤ ꯂꯣꯏꯔꯒ ꯐꯦꯡꯕ ꯆꯥꯝꯕꯔꯣꯝꯗ ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯑꯗꯨꯐꯥꯎꯗꯤ ꯂꯥꯏ ꯊꯥꯔꯔꯣꯏ ꯑꯩꯁꯨ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯀꯃꯦꯟꯁꯨ ꯂꯥꯛꯇ꯭ꯔꯦ ꯀꯃꯦꯟ ꯃꯈꯥ ꯂꯥꯛꯇ꯭ꯔꯦ ꯔꯤꯌꯥꯁ ꯍꯧꯖꯤꯛꯇ ꯆꯪꯉꯛꯄ ꯃꯥꯜꯂꯦꯗ ꯇꯨꯝꯗ꯭ꯔꯕꯣ ꯍꯥꯏꯔꯤꯅꯦ ꯍꯣꯔꯦꯟ ꯂꯥꯏꯚ ꯊꯥꯗꯣꯏꯔꯣ ꯍꯥꯏꯔꯤꯌꯦ ꯍꯣꯔꯦꯟꯗꯤ ꯊꯥꯔꯣꯏꯍꯦ ꯑꯩꯗꯤ ꯀꯧꯅꯔꯔꯣꯏ ꯀꯅꯥꯝꯇꯒ ꯍꯥꯏꯌꯦ ꯊꯥꯗꯣꯏꯅ ꯑꯗꯣ ꯃꯌꯥꯝ ꯃꯇꯝꯁꯨ ꯊꯦꯡꯖꯜꯂꯛꯑꯦ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦꯅ ꯈꯜꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯔꯤ ꯋꯥꯈꯜ ꯂꯩꯕꯅꯣ ꯃꯌꯥꯝꯒꯤ ꯃꯣꯠꯇꯣ ꯀꯔꯤꯅꯣ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣ ꯀꯃꯦꯟ ꯑꯝꯇꯪ ꯇꯧꯁꯜꯂꯛꯑꯣ ꯑꯗꯨꯒ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯔꯒꯅꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯦ ꯑꯗꯣ ꯑꯩꯗꯤ ꯆꯥꯛ ꯆꯥꯁꯜꯂꯕꯗ ꯆꯥꯕꯗꯁꯨ ꯉꯥꯏꯔꯤꯕꯅꯤꯅ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ ꯑꯃꯅꯤ ꯃꯤꯅꯤꯠ 4-5 ꯑꯗꯨꯝ ꯐꯝꯕꯕꯨꯗꯤ ꯐꯝꯕ ꯌꯥꯔꯤ ꯆꯥꯕꯒꯗꯤ ꯇꯨꯝꯗꯧꯁꯨ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯌꯦꯡꯉꯒ ꯃꯌꯥꯝꯗꯤ ꯍꯧꯖꯤꯛ ꯄꯨꯡ 12 ꯍꯦꯟꯕ ꯍꯥꯏꯕꯁꯦ ꯊꯦꯡꯉꯕꯅꯤ ꯑꯗꯨꯅ ꯊꯦꯡꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯈꯛꯇꯪ ꯌꯦꯡ ꯌꯥꯗꯦ ꯃꯌꯥꯝꯒꯤꯁꯨ ꯈꯜꯂꯒ ꯃꯌꯥꯝꯅ ꯂꯣꯏꯁꯤꯟꯂꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯂꯣꯏꯁꯤꯜꯂꯁꯦ ꯌꯥꯏ ꯍꯥꯏꯔꯦ ꯂꯥꯏꯚ ꯂꯣꯏꯖꯔꯦ ꯇꯨꯝꯅꯔꯣ ꯏꯔꯥꯡ ꯇꯧꯔꯅꯨ ꯍꯥꯏꯔꯤ ꯊꯥꯗꯣꯏ ꯅꯪ IG ꯌꯨꯖꯔ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯃꯨ ꯃꯔꯝ ꯃꯣꯛꯄꯅꯤ ꯍꯥꯏꯔꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯥꯏꯗꯦꯅ ꯈꯨꯝꯃꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯍꯪꯒꯅꯨ ꯑꯗꯨꯒ ꯍꯪ ꯇꯥꯔꯒꯁꯨ ꯍꯥꯏꯗꯣꯛꯄ ꯌꯥꯔꯒꯗꯤ ꯍꯥꯏꯖꯔꯛꯀꯅꯤ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯄꯪꯇꯥꯛ ꯇꯥꯛꯊꯣꯛꯄꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯈꯤꯇꯪ ꯊꯝꯕ ꯐꯩ ꯔꯤꯌꯥꯁꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯊꯤꯡꯕ ꯑꯩ CIDꯗ ꯆꯦꯅꯦꯜ ꯄꯥꯏꯕꯅꯦ ꯁꯕ ꯇꯧꯔꯛꯑꯣ ꯍꯥꯏꯔꯤ ꯑꯣꯀꯦ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯆꯦꯅꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯂꯩ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯛꯑꯣ ꯍꯥꯏ ꯃꯥꯜꯂꯦ ꯃꯌꯥꯝꯁꯨ ꯇꯧꯁꯟꯕꯤꯌꯣ ꯑꯩꯁꯨ ꯊꯦꯡꯅꯔꯗꯤ ꯁꯣꯏ ꯇꯧꯔꯛꯀꯅꯤ BSNL ꯁꯤꯝ 5G ꯂꯥꯛꯑꯕ꯭ꯔꯣ ꯍꯥꯏ 5Gꯁꯦ BSNLꯁꯦ ꯑꯩꯅ ꯂꯩꯔꯤꯕ ꯁ꯭ꯋꯥꯏꯋꯥꯏꯗꯗꯤ ꯁꯤꯇꯤ ꯑꯦꯔꯤꯌꯥ ꯁ꯭ꯋꯥꯏꯋꯥꯏꯗꯗꯤ ꯑꯗꯨꯝ ꯐꯪꯉꯦ ꯍꯥꯏ ꯑꯗꯨꯒ ꯑꯩꯗꯤ ꯁꯤꯖꯤꯟꯅꯗꯦ ꯃꯌꯥꯝ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯎꯋꯦ ꯑꯗꯨꯒ ꯃꯐꯝ ꯂꯣꯏꯅꯃꯛ ꯁꯤꯟꯕ ꯊꯨꯡꯅꯕꯗꯤ ꯐꯪꯗ꯭ꯔꯤꯕꯅꯤ ꯃꯅꯤꯄꯨꯔꯗꯒꯗꯤ ꯈꯔ ꯋꯥꯔꯝꯈꯤꯅꯤ FB ꯑꯣꯔ IG ꯍꯥꯏꯅ ꯍꯪꯉꯦ ꯈꯤꯡꯕꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯅꯠꯇ꯭ꯔꯒ ꯐꯦꯁꯕꯨꯛꯀꯤ ID ꯍꯥꯏꯔꯝꯃꯨ ꯍꯥꯏꯔꯤ ꯈꯦꯡꯕ ꯋꯥꯡꯅ ꯀꯟꯅ ꯈꯤꯡꯕ ꯑꯩꯗꯤ IG MB ꯄꯥꯏꯗꯤ ꯅꯪꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣ ꯃꯤꯉꯣꯟꯗꯒꯤ ꯌꯦꯡꯂꯛꯀꯦ ꯍꯥꯏ ꯇꯧꯔꯛꯀꯦ ꯊꯥꯗꯣꯛꯑꯦ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯉꯥꯏꯍꯥꯛ ꯊꯥꯕ ꯌꯥꯔꯤꯕ꯭ꯔꯥ ꯃꯤꯅꯤꯠ 5ꯃꯨꯛ ꯅꯠꯇ꯭ꯔꯒ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯃꯌꯥꯝꯅ ꯀꯃꯦꯟ ꯑꯝꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯣ
ꯑꯩꯗꯤ ꯈꯤꯡꯕ ꯉꯛꯇꯅꯦ ꯍꯥꯏ ꯈꯤꯡꯕ ꯉꯛꯇ ꯑꯣꯏꯅ ꯍꯥꯡꯉꯦ ꯍꯥꯏꯀꯣ ꯑꯗꯨꯒ BSNL ꯁꯤꯝ 5Gꯁꯦ ꯑꯩꯈꯣꯏ ꯂꯤꯂꯣꯡꯗ ꯉꯁꯤ 5G ꯐꯪꯕ꯭ꯔꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯌꯦ 5G ꯂꯤꯂꯣꯡꯗ ꯐꯪꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯅꯗꯤ ꯌꯦꯡ ꯌꯥꯔꯣꯏ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗꯁꯨ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯔꯤꯌꯥꯁ ꯑꯗꯣ ꯄꯥꯏꯕ ꯃꯤ ꯂꯩꯔꯒꯗꯤ ꯑꯈꯪꯕ ꯃꯤꯗ ꯍꯥꯏꯐꯦꯠ ꯍꯪꯉꯒ ꯌꯦꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯌꯨꯝꯗꯁꯨ ꯂꯩꯇꯕ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯇꯕꯅꯤꯅ ꯑꯗꯨꯃꯗꯤ ꯈꯪꯉꯔꯣꯏ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯊꯥꯈꯣ ꯀꯩꯅꯣ ꯈꯪꯗꯦ ꯕꯦꯕꯔꯒꯤ ꯀꯥꯏꯔꯛꯀꯅꯤ ꯏꯕꯨꯡꯉꯣ ꯁꯥꯖꯜꯂꯛꯀꯅꯤꯀꯣ ꯌꯥꯏ ꯌꯥꯏ ꯉꯥꯏꯍꯥꯛ ꯊꯥꯈꯤꯁꯤ ꯗꯤꯄꯤꯗꯤ ꯍꯥꯏꯌꯦ ꯗꯤꯄꯤ ꯀꯃꯥꯏꯅ ꯂꯩꯒꯦꯅ ꯍꯪꯉꯤ ꯈꯤꯡꯕꯒꯤꯗꯣ ꯊꯥꯈꯤꯁꯦ ꯉꯥꯏꯍꯥꯛ ꯊꯥꯈꯤꯁꯦ ꯃꯤꯅꯤꯠ 5ꯃꯨꯛ ꯊꯥꯈꯤꯕ ꯌꯥꯔꯦ ꯑꯩꯁꯨ ꯆꯥꯛ ꯇꯣꯛꯄꯗꯁꯨ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛꯇꯤ ꯐꯝꯅꯤꯡꯉꯦꯕ ꯑꯗꯨꯒ ꯀꯔꯤ ꯆꯥꯛ ꯇꯣꯛꯄꯒ ꯇꯨꯝꯕꯗꯧꯁꯨ ꯅꯠꯇꯕꯅꯤꯅ ꯑꯗꯨ ꯉꯥꯏꯍꯥꯛ ꯊꯥꯕ ꯌꯥꯏ ꯀꯩꯝ ꯀꯥꯏꯗꯦ ꯕ꯭ꯔꯣ ꯆꯠꯂꯒꯦ ꯑꯩꯁꯨ ꯒꯦꯝꯒꯤ ꯂꯥꯏꯞꯇ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯦ ꯌꯥꯗ꯭ꯔꯦ ꯆꯠꯂꯒꯦ ꯁꯥꯎ ꯌꯥꯗ꯭ꯔꯦ ꯕ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯝ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯗꯣ ꯗꯦꯠꯗꯤ ꯃꯥꯟꯅꯕ꯭ꯔꯣ ꯍꯥꯏꯌꯦ ꯁꯣꯍꯦꯜꯅ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯁꯤꯗ ꯃꯅꯤꯄꯨꯔꯗꯣ ꯁꯛꯂꯛꯑꯣ ꯍꯥꯏꯌꯦ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯂꯩ ꯁꯛꯁꯤꯅ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔ ꯁꯛꯁꯦ ꯑꯁꯦꯡꯕ ꯌꯥꯝ ꯑꯩꯗꯤ ꯐꯥꯗꯤꯌꯦ ꯁꯣꯍꯦꯜ ꯑꯗꯣ ꯅꯪ ꯃꯅꯤꯄꯨꯔ ꯏꯁꯩꯗꯣ ꯂꯤꯔꯤꯛꯁꯇꯣ ꯊꯤꯔꯒ ꯑꯝꯇ ꯏꯁꯜꯂꯛꯑꯣ ꯁꯥꯡꯅ ꯑꯗꯨꯒ ꯁꯛꯊꯁꯦ ꯈꯤꯡꯕ ꯍꯦꯔꯣ ꯗꯤꯄꯤ ꯀꯩ ꯊꯝꯒꯦꯅ ꯍꯪꯉꯤꯅꯦꯍꯦ ꯑꯗꯣꯏꯅ ꯁꯣꯍꯦꯜ ꯀꯩꯅꯣ ꯅꯪꯁꯨ ꯈꯨꯄꯥꯛ ꯆꯥꯅꯤꯡꯕ꯭ꯔꯥ ꯂꯥꯏꯚ ꯂꯣꯏꯔꯣꯗ ꯍꯥꯏꯁꯦ ꯊꯥꯗꯣꯏ ꯃꯥꯟꯗꯕꯅꯦ ꯍꯥꯏꯗꯤ ꯁꯤꯒ ꯑꯗꯨꯝ ꯆꯪꯉꯒ ꯌꯦꯡꯉꯣ ꯈꯪꯉꯦ ꯍꯥꯏ ꯈꯤꯡꯕ ꯑꯩ ꯌꯦꯡꯕꯤꯔꯛꯀꯦ ꯍꯥꯏ ꯁꯣꯍꯦꯜꯅ ꯅꯍꯥꯟꯃꯨꯛ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯄꯨꯡ 1 ꯍꯦꯜꯂꯐꯥꯎ ꯑꯗꯨꯝ ꯇꯧꯔꯁꯦ ꯑꯗꯨꯗꯤ ꯍꯥꯏ ꯑꯩꯗꯤ ꯌꯥꯏꯍꯦ ꯆꯥꯛꯇꯣꯛꯄꯗ ꯉꯥꯏꯔꯤꯅꯤ ꯈꯜꯂꯣꯗꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯇꯧꯔꯣꯏꯗ ꯑꯗꯨꯃꯛꯇꯤ ꯁꯣꯍꯦꯜ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯇꯦꯠ ꯁꯣꯡꯗꯣ ꯈꯪꯕ꯭ꯔꯥ ꯀꯩ ꯏꯁꯩꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯦ ꯀꯃꯦꯟ ꯇꯧꯔꯛꯑꯣꯅꯦ ꯅꯪꯒꯤ ꯃꯅꯤꯄꯨꯔꯗꯣ ꯁꯛꯁꯦꯕꯀꯣ ꯑꯩꯅ ꯍꯪꯉꯤꯁꯦ ꯑꯝꯇ ꯍꯥꯟꯅ ꯈꯨꯝꯃꯛꯈꯣꯅꯦ ꯑꯗꯨꯒ ꯁꯛꯁꯦ ꯃꯅꯤꯄꯨꯔꯒꯤ ꯏꯁꯇꯦꯠ ꯁꯣꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁ꯭ꯀꯨꯜꯗꯀꯣ ꯌꯥꯝ ꯁꯛꯂꯛꯑꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯪꯁꯟꯒꯨꯝꯕ ꯇꯧꯕ ꯈꯣꯠꯄꯗ ꯑꯗꯨ ꯏꯁꯩꯗꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯁꯛꯑꯦꯕꯀꯣ ꯏꯌꯥꯝꯕ ꯑꯩ ꯂꯥꯛꯑꯦꯍꯦ ꯑꯩꯗꯤ FB ꯗ ꯂꯥꯏꯚ ꯊꯥꯔꯨꯕꯅꯤ ꯍꯥꯏꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯅ ꯃꯥꯂꯦꯝ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯊꯦꯡꯅ ꯆꯪꯉꯛꯏꯁꯤꯕꯨ ꯁꯣꯍꯦꯜꯅ ꯒꯨꯗ ꯍꯥꯏꯔꯤ ꯃꯥꯂꯦꯝ ꯌꯥꯝ ꯊꯦꯡꯗ꯭ꯔꯣ ꯉꯁꯤꯗꯤ ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛꯇ ꯂꯥꯏꯚ ꯆꯪꯉꯛꯏꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯔꯇꯟ ꯍꯥꯏ ꯆꯨꯝꯃꯦ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯃꯅꯤꯄꯨꯔ ꯀꯣꯂꯣꯏꯅꯪꯒꯤ ꯃꯅꯤꯄꯨꯔ ꯂꯥꯏꯖꯅꯨꯡꯒꯤ ꯃꯅꯤꯅꯤ ꯅꯥꯔꯛꯀꯤ ꯂꯩꯔꯥꯡ ꯂꯥꯏꯖꯅꯨꯡꯒꯤ ꯃꯅꯤꯅꯤ ꯂꯥꯏꯔꯛꯀꯤ ꯂꯩꯔꯥꯡ ꯄꯤꯛꯇꯛꯅ ꯃꯉꯥꯜ ꯆꯥꯎꯕꯤꯅꯤ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯃꯅꯤꯄꯨꯔ
ꯀꯣꯂꯣꯏ ꯅꯪꯒꯤ ꯃꯅꯤꯄꯨꯔ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯌꯥꯝ ꯁꯛꯂꯛꯑꯦ ꯑꯗꯨꯒ ꯑꯃ ꯃꯅꯤꯄꯨꯔ ꯀꯧꯕꯤ ꯇꯧꯕꯗꯨꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯏꯁꯩꯒꯨꯝꯕ ꯍꯧꯔꯝꯗꯥꯏ ꯀꯩꯀꯩꯒꯤꯗ ꯁꯛꯅꯩ ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯁꯣꯡꯗꯤ ꯅꯠꯇꯦꯀꯣ ꯃꯅꯤꯄꯨꯔ ꯀꯧꯕꯤ ꯏꯃꯥꯅꯤ ꯆꯤꯡꯂꯣꯜ ꯃꯥꯄꯜꯅ ꯀꯣꯏꯁꯤꯜꯂꯤꯕꯤ ꯆꯤꯡꯃꯤ ꯇꯝꯃꯤꯒꯤ ꯍꯧꯔꯛꯐꯝꯅꯤ ꯖꯒꯣꯏ ꯏꯁꯩ ꯁꯥꯟꯅꯕꯅ ꯁꯛꯄꯨ ꯇꯥꯛꯄ ꯂꯝꯗꯝꯅꯤ ꯃꯅꯤꯄꯨꯔ 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 ꯍꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯗꯤ ꯀꯣꯟꯅ ꯊꯪꯗ ꯇꯥꯔꯛꯄ ꯏꯁꯩꯅꯤ ꯑꯩꯁꯨ ꯑꯗꯨꯒ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯇꯧꯕꯗꯨꯗꯤ ꯌꯥꯝ ꯀꯨꯏꯔꯕ ꯏꯁꯩꯅꯤ ꯑꯗꯨꯗꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯀꯤ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯧꯕꯁꯨ ꯍꯩꯇ꯭ꯔꯦ ꯍꯥꯏ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯧꯕꯁꯦ ꯃꯥꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯦ ꯑꯦꯠꯂꯤꯁ 500 ꯐꯣꯂꯣꯋꯔꯁꯀꯨꯝꯕ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯟ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯁꯤ ꯃꯣꯏꯅ ꯏꯟꯚꯥꯏꯠ ꯇꯧꯔꯛꯀꯗꯕꯅꯤ ꯃꯥꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗꯣ ꯁꯨꯔꯀꯥꯟꯗ ꯃꯣꯏꯒꯤꯗꯤ 3000 ꯋꯥꯠꯁ ꯑꯋꯥꯔꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯤꯀꯣ ꯑꯗꯨꯗꯣ ꯌꯦꯡꯉꯣ ꯑꯗꯨꯝ ꯌꯥꯕꯅꯦ ꯑꯣꯟ ꯇꯧꯕ ꯌꯥꯕꯅꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯀꯩꯅꯣ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯃꯣꯗꯇ ꯍꯥꯟꯅ ꯑꯣꯟꯊꯣꯛꯑꯣ ꯑꯗꯨꯒ ꯌꯥꯅꯤ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯃꯅꯤꯄꯨꯔ ꯀꯣꯂꯣꯏ ꯅꯪꯒꯤ ꯃꯅꯤꯄꯨꯔ ꯂꯥꯏꯖꯅꯨꯡꯒꯤ ꯃꯅꯤꯅꯤ ꯅꯥꯔꯛꯀꯤ ꯂꯩꯔꯥꯡ ꯍꯥꯏꯕ ꯆꯨꯝꯃꯤ ꯊꯥꯅꯤꯜꯅ ꯀꯩꯅꯣꯝꯃ ꯏꯔꯝꯃꯒ ꯀꯛꯈ꯭ꯔꯦ ꯃꯥꯒꯤ ꯀꯃꯦꯟꯁꯦ ꯎꯕꯗꯤ ꯊꯥꯅꯤꯜ ꯄꯥꯏꯗꯨꯗ ꯍꯥꯏꯔꯤ ꯑꯩꯗꯤ ꯎꯍꯧꯗ꯭ꯔꯦꯅꯦ ꯇꯨꯝꯈ꯭ꯔꯦ ꯏꯌꯥꯝꯕ ꯇꯨꯝꯈ꯭ꯔꯦ ꯍꯌꯦꯡ ꯍꯥꯏꯔꯒ ꯍꯥꯒꯤꯔꯥ ꯁꯨꯕ ꯍꯖꯤꯔꯥ ꯁꯨꯕ ꯑꯣ ꯇꯨꯝꯃꯒꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯍꯌꯦꯡ ꯍꯖꯤꯔꯥ ꯁꯨꯕ ꯆꯠꯇꯣꯏꯅꯦ ꯑꯗꯨꯁꯨ ꯅꯨꯄꯤꯅ ꯃꯤꯠꯇ ꯆꯪꯒꯦ ꯇꯧꯕ ꯂꯩꯀꯥꯏꯗ ꯊꯕꯛꯀ ꯁꯨꯐꯝ ꯈꯪꯗꯦ ꯃꯣꯏꯅ ꯑꯣꯏꯅ ꯂꯛꯅꯔꯛꯇꯣꯏꯅꯦ ꯑꯩ ꯑꯠꯆꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯅꯪ ꯊꯕꯛ ꯈꯨꯁꯨꯗꯣ ꯈꯤꯡꯕ ꯑꯁ ꯅꯨꯄꯤꯅ ꯃꯤꯠꯇ ꯆꯪꯒꯦ ꯇꯧꯋꯦ ꯍꯥꯏꯁꯦ ꯂꯣꯏꯔꯕ ꯋꯥꯔꯤꯅꯤ ꯌꯦꯡꯉꯣꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏ ꯂꯩꯔꯦ ꯍꯥꯏꯕ ꯑꯁ ꯅꯪ ꯃꯌꯥꯝꯗꯣ ꯌꯦꯡꯕꯗ ꯊꯕꯛꯀꯤ ꯑꯋꯥꯕꯒ ꯑꯁ ꯂꯣꯏ ꯀꯥꯎꯔꯦ ꯊꯕꯛ ꯁꯨꯕꯒ ꯅꯪ ꯑꯋꯥꯕ ꯈꯪꯗ꯭ꯔꯦꯅ ꯃꯣꯏꯅꯒ ꯂꯛꯅꯁꯜꯂꯛꯄꯒꯤ ꯅꯪ ꯑꯁ ꯏꯃꯥ ꯄꯦꯝꯃ ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯩꯁꯥ ꯇꯥꯜꯂꯝꯃꯤꯗꯅ ꯇꯧꯔꯤꯁꯤꯗꯤ ꯅꯪ ꯃꯇꯨꯡ ꯏꯜꯂꯛꯄꯅ ꯐꯗꯧ ꯃꯥꯜꯂꯦ ꯑꯗꯨꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦꯀꯣ ꯈꯤꯡꯕ ꯍꯩꯃꯥ ꯂꯥꯏꯕꯛ ꯈꯨꯐꯗꯣ ꯃꯥꯅꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯩꯌꯦ ꯃꯥꯗꯤ ꯀꯗꯥꯏꯗꯤ ꯊꯕꯛ ꯁꯨꯐꯝꯗ ꯅꯨꯄꯤꯅꯒ ꯂꯛꯅꯁꯜꯂꯛꯑꯦ ꯍꯥꯏꯁꯤ ꯇꯥꯕꯗ ꯁꯤꯕꯨ ꯃꯌꯥꯝ ꯇꯥꯕ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯑꯩꯗꯤ ꯌꯥꯝ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯐꯪꯖꯗꯕꯩꯔ ꯀꯩꯅꯣ ꯕ꯭ꯔꯣ ꯚꯤꯗꯤꯑꯣꯁꯤ ꯊꯥꯒꯠꯂꯔꯣꯏ ꯈꯜꯂꯕ ꯃꯥꯜꯂꯦꯀꯣ ꯍꯥꯏ ꯐꯔꯨꯛ ꯑꯗꯨꯃꯥꯏꯅꯗꯤ ꯅꯠꯇꯦ ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯨ ꯋꯥꯔꯧꯕꯤꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨ ꯅꯪꯅ ꯚꯤꯗꯤꯑꯣ ꯍꯥꯏꯕꯗ ꯊꯥꯔꯛꯇꯦ ꯅꯠꯇ꯭ꯔꯒꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯇꯦ ꯑꯗꯨꯅ ꯑꯩ ꯃꯃꯥꯡ ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯆꯠꯈꯤꯕꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯀꯦꯗꯤ ꯌꯥꯝ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯦ ꯑꯩ ꯃꯇꯝ ꯁꯨꯡꯐꯪ ꯐꯪꯗꯕꯗꯒꯤ ꯑꯩ ꯐꯝꯃꯒ ꯉꯥꯛꯇꯪꯕꯨ ꯐꯝꯃꯒ ꯑꯩ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯕꯒꯤ ꯃꯇꯝꯁꯦ ꯂꯩꯇꯕꯒꯤꯅꯤ ꯑꯩ ꯍꯜꯂꯛꯑꯒ ꯍꯣꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯈꯣꯠꯄ ꯍꯥꯏꯕꯗꯨꯗꯤ ꯇꯧꯋꯤ ꯑꯗꯣ ꯃꯇꯝ ꯌꯥꯝ ꯁꯥꯡꯅ ꯐꯪꯗꯕꯅꯤꯅ ꯋꯥꯕꯅꯤꯅ ꯊꯕꯛ ꯆꯠꯄꯒꯤ ꯍꯜꯂꯛꯄꯗ ꯄꯣꯊꯥꯅꯤꯡꯕ ꯏꯁꯥꯗꯣ ꯋꯥꯕꯁꯨ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯌꯥꯎꯔꯤꯅꯀꯣ ꯑꯗꯨꯗ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒꯗꯤ ꯅꯝꯃꯒꯗꯤ ꯂꯩꯔꯒ ꯏꯗꯤꯠ ꯇꯧꯕ ꯉꯝꯗꯅ ꯊꯥꯒꯠꯈꯤꯗꯦ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯁꯣꯏ ꯊꯥꯒꯠꯂꯛꯀꯅꯤ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯑꯗꯨ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯤ ꯕ꯭ꯔꯣ ꯑꯩ ꯊꯣꯛꯈꯤꯔꯣꯏꯗ ꯍꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯌꯦ ꯈꯤꯡꯕ ꯂꯨꯋꯥꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯤ ꯁꯣꯍꯦꯜꯅ ꯏꯌꯥꯝꯕ ꯆꯠꯄ ꯌꯥꯔꯦ ꯑꯗꯨꯗꯤ ꯏꯌꯥꯝꯕꯒ ꯆꯞ ꯆꯥꯅꯔꯦ ꯏꯃꯥꯟꯅꯕꯅ ꯐꯔꯅꯤ ꯏꯟꯅꯕꯅ ꯐꯅꯤ ꯃꯥꯅꯦ ꯑꯩ ꯏꯟꯅꯕꯅ ꯐꯔꯅꯤ ꯈꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯔꯅꯤ ꯅꯨꯄꯤꯅ ꯃꯤꯠꯇ ꯆꯪꯒꯦ ꯇꯧꯋꯤ ꯍꯥꯏ ꯂꯣꯏꯔꯦꯅ ꯋꯥꯔꯤ ꯃꯥꯏ ꯋꯥꯔꯤꯁꯦ ꯁꯤꯗꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯂꯨꯝꯃꯤꯕ꯭ꯔꯥ ꯆꯠꯂꯕ꯭ꯔꯥ ꯍꯥꯏꯔꯤꯅꯦ ꯆꯠꯇ꯭ꯔꯤ ꯈꯤꯡꯕꯗꯣ ꯂꯩꯔꯤꯕꯅꯤ ꯁ꯭ꯋꯥꯏꯗ ꯍꯧꯖꯤꯛꯇ ꯆꯦꯛ ꯂꯥꯎꯔꯝꯕꯅꯤ ꯃꯥ ꯆꯠꯂꯁꯨ ꯂꯩꯊꯣꯛꯈꯤꯕꯇ ꯉꯥꯏꯔꯝꯈꯤꯅꯤ ꯍꯧꯕ ꯇꯥꯅꯤ ꯃꯥ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯇ ꯍꯧꯖꯤꯛꯇꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ ꯂꯩꯕꯥꯛꯁꯦ ꯐꯖꯕ ꯏꯔꯝꯗꯝꯁꯦ ꯅꯨꯡꯁꯤꯕ ꯂꯝꯗꯝꯅꯤ ꯑꯗꯨꯕꯨ ꯐꯠꯇꯕ ꯃꯤ ꯈꯔꯅ ꯂꯣꯏꯔꯦ ꯍꯥꯏ ꯀꯥꯟꯅꯗꯦ ꯆꯠꯇ꯭ꯔꯤꯅꯦ ꯍꯥꯏꯌꯦ ꯈꯤꯡꯕ ꯆꯠꯂꯝꯈꯤꯔꯣꯏ ꯑꯩ ꯈꯪꯉꯤ ꯃꯥ ꯇꯥꯟ ꯆꯥꯔꯗꯤ ꯃꯥ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩ ꯌꯦꯅꯈꯥꯗꯩ ꯂꯥꯎꯔꯛꯀꯗꯣꯏꯅꯤꯀꯣ ꯃꯥ ꯁꯨꯝ ꯂꯥꯏꯚ ꯌꯦꯡ ꯂꯥꯛꯇꯅ ꯏꯕꯨꯡ ꯗꯟꯗꯤꯗꯅꯦ ꯃꯥꯅ ꯂꯥꯏꯚ ꯌꯦꯡ ꯌꯥꯎꯔꯤꯁꯦ ꯍꯥꯏꯌꯦ ꯃꯥꯅꯦ ꯗꯟꯗꯤꯗꯅꯦ ꯃꯥ ꯀꯤꯕ ꯅꯪ ꯀꯤꯕ ꯃꯥ ꯆꯠꯈ꯭ꯔꯗꯤ ꯍꯌꯦꯡ ꯃꯥ ꯈꯪꯕ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩ ꯈꯨꯐꯨ ꯊꯤꯅ ꯐꯨꯔꯛꯀꯅꯤ ꯍꯥꯏꯁꯦ ꯊꯥꯗꯣꯏꯅ ꯃꯥ ꯀꯤꯗꯅ ꯂꯩꯔꯤ ꯃꯥ
ꯊꯥꯗꯣꯏꯅ ꯈꯨꯃꯨ ꯊꯤꯅ ꯐꯨꯔꯛꯀꯅꯤꯁꯦ ꯃꯥ ꯈꯪꯉꯦꯕ ꯑꯗꯣ ꯂꯥꯏꯐꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯡꯉꯛꯑꯦ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯦ ꯑꯩ ꯍꯧꯔꯛꯄꯗꯒꯤ ꯄꯥꯔꯗꯤ ꯑꯩꯁꯦ ꯕꯦꯇ꯭ꯔꯤ ꯀꯌꯥꯝ ꯌꯥꯎꯔꯤꯅꯤ ꯌꯦꯡꯅꯤ ꯐꯣꯟꯁꯦ ꯕꯦꯇ꯭ꯔꯤꯕꯨꯗꯤ ꯈꯔ ꯌꯥꯎꯔꯤ ꯏꯪꯕ ꯑꯩꯈꯣꯏꯔꯣꯝꯗ ꯍꯨꯏ ꯍꯥꯏꯗꯧ ꯃꯥꯜꯂꯦ ꯍꯨꯏ ꯀꯞꯄꯤꯁꯦ ꯇꯥꯕ꯭ꯔꯥ ꯍꯥꯏꯌꯦ ꯏꯁꯤꯡ ꯑꯝꯇ ꯊꯛꯀꯦ ꯃꯌꯥꯝꯁꯦ ꯂꯥꯏꯛ ꯊꯥꯈꯤꯁꯤꯗꯤ ꯍꯥꯏ ꯑꯗꯨꯒ ꯀꯃꯦꯟꯗꯤ ꯑꯝꯇ ꯇꯧꯔꯛꯇ꯭ꯔꯦ ꯀꯃꯦꯟ ꯇꯧꯔꯛꯑꯗꯤ ꯀꯃꯦꯟꯗꯨꯗ ꯄꯥꯔ ꯈꯣꯠꯂꯒ ꯁꯨꯝ ꯈꯔ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯊꯥꯕ ꯑꯗꯨꯝ ꯌꯥꯕꯅꯦ ꯑꯗꯣ ꯃꯇꯝꯒ ꯊꯦꯡꯖꯤꯜꯂꯛꯄꯒ ꯀꯃꯦꯟ ꯂꯥꯛꯇꯕꯁꯦ ꯏꯕꯨꯡ ꯑꯩꯅ ꯁꯣꯏꯔꯁꯨ ꯄꯥꯕꯗꯗꯤ ꯆꯨꯝꯅ ꯄꯥꯔꯛꯑꯣ ꯍꯥꯏ ꯃꯥꯅꯤ ꯁꯨꯝ ꯄꯥꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯤ ꯍꯦꯛꯇ ꯑꯩꯅ ꯁꯥꯖꯜꯂꯒ ꯑꯗꯨꯗ ꯍꯨꯏ ꯀꯞꯄꯤꯗꯣ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯍꯧꯗꯣꯡꯒꯤ ꯃꯈꯣꯜ ꯑꯣꯏꯅ ꯇꯥꯏ ꯍꯥꯏꯌꯦ ꯑꯣ ꯁꯣꯏꯍꯦꯜꯂꯣꯏꯗꯥꯏꯗ ꯍꯧꯗꯣꯡ ꯁꯨꯝ ꯍꯨꯏꯗꯣ ꯂꯥꯞꯊꯣꯛꯑ ꯍꯨꯏ ꯍꯧꯗꯣꯡ ꯃꯥꯜꯂꯛꯄꯖꯥꯠꯅꯤꯅ ꯃꯥꯏꯗꯣ ꯊꯥꯗꯣꯏ ꯀꯩ ꯍꯥꯏꯅꯣ ꯑꯩꯒ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯊꯥꯗꯣꯏꯁꯤ ꯁꯤꯒ ꯑꯩꯒ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏ ꯑꯗꯨꯝ ꯍꯥꯏꯔꯤ ꯊꯥꯗꯣꯏ ꯁꯅꯥꯁꯦ ꯑꯦꯁꯁꯦ ꯀꯔꯤ ꯑꯣꯏꯖꯥꯠꯅꯣ ꯃꯥꯏꯁꯦ ꯂꯥꯁꯇ ꯊꯥꯗꯣꯛꯑꯦ ꯁꯪꯒꯣꯝ ꯁꯨꯝꯕꯝ ꯑꯣꯏꯔꯝꯅꯤꯀꯣ ꯑꯩ ꯇꯧꯕꯅꯦ ꯁꯪꯒꯣꯝ ꯁꯨꯝꯐꯝꯁꯤꯗꯤ ꯀꯅꯥꯒꯤ ꯁꯥꯒꯩꯅꯣꯗꯣ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯦ ꯂꯥꯏꯚꯁꯦ ꯊꯥꯗꯣꯏꯒꯤꯒ ꯑꯩꯒ ꯑꯣ ꯆꯨꯝꯃꯦ ꯊꯥꯗꯣꯏꯒ ꯑꯩꯒꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯆꯨꯝꯃꯦ ꯑꯗꯨꯅꯦ ꯈꯤꯡꯕꯒ ꯊꯥꯗꯣꯏꯒꯅ ꯀꯃꯦꯟ ꯁꯣꯏꯍꯦꯜꯁꯨ ꯇꯧꯔꯛꯑꯦ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯃꯌꯥꯝ ꯑꯇꯩꯗꯤ ꯌꯦꯡꯉꯤꯕꯁꯤꯡꯁꯦ ꯀꯃꯦꯟ ꯏꯇꯧ ꯇꯧꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯂꯥꯏꯚꯁꯦ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕꯁꯦ ꯈꯔ ꯍꯟꯊꯔꯛꯄ ꯃꯥꯜꯂꯤ ꯃꯌꯥꯝꯁꯦ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯑꯗꯨꯅ ꯌꯥꯝ ꯊꯦꯡꯅ ꯇꯧꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤꯀꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯒꯤ ꯃꯇꯝ ꯑꯃ ꯀꯥꯏꯅ ꯊꯕꯛ ꯇꯧꯕꯁꯦ ꯃꯁꯤ ꯑꯩꯁꯨ ꯄꯥꯝꯗꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯂꯣꯏꯁꯤꯟꯅꯕꯒꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯝꯃꯤꯗꯣ ꯑꯗꯨꯅ ꯂꯥꯏꯐꯁꯦ ꯑꯩ ꯂꯣꯏꯁꯤꯜꯂꯅꯤ ꯃꯌꯥꯝꯅ ꯇꯁꯦꯡꯅ ꯋꯥꯔꯧꯕꯤꯅꯨ ꯑꯩ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯄꯨꯡ 1:08.16 ꯆꯠꯂꯦ ꯄꯨꯡ 1:10 ꯍꯥꯏꯔꯣꯀꯣ ꯑꯗꯨꯒ ꯃꯤꯅꯤꯠ 5 ꯃꯦꯛꯁꯤꯃꯝ ꯃꯤꯅꯤꯠ 5 ꯈꯛ ꯑꯩ ꯇꯧꯔꯒ ꯄꯨꯡ 1:35 ꯑꯩꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯎꯔꯤꯁꯦ ꯁꯤ ꯍꯦꯛ ꯐꯥꯕꯒ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯅ ꯏꯕꯨꯡ ꯀꯃꯦꯟ ꯆꯨꯝꯅ ꯄꯥꯎ ꯈꯤꯡꯕꯅ ꯍꯥꯏꯔꯤꯁꯦ ꯂꯥꯏꯚ ꯊꯥꯗꯣꯏꯒ ꯑꯩꯒꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯕꯅꯦ ꯆꯨꯝꯃꯦ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯄꯥꯈ꯭ꯔꯕꯅꯤꯀꯣ ꯑꯩ ꯁꯣꯏꯔꯝꯃꯁꯨ ꯑꯩ ꯁꯦꯝꯗꯣꯛꯈ꯭ꯔꯕꯅꯤ ꯋꯥꯔꯧ ꯌꯥꯗꯦ ꯑꯗꯨꯅ ꯑꯩ ꯁꯨꯃꯥꯏꯅ ꯄꯨꯡ 1:08.52 ꯆꯠꯂꯦ ꯄꯨꯡ 1:10 ꯍꯥꯏꯕꯀꯣ ꯑꯗ ꯃꯤꯅꯤꯠ 35 ꯑꯗꯨꯋꯥꯏꯗꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯈꯤꯡꯕ ꯍꯨꯏ ꯀꯞꯄ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ ꯀꯔꯤꯒꯤꯅꯣ ꯈꯤꯡꯕ ꯅꯪꯅ ꯈꯨꯝꯗ꯭ꯔꯤꯁꯦ ꯍꯨꯏ ꯀꯞꯄꯤꯁꯦ ꯇꯥꯕ꯭ꯔꯥ ꯍꯥꯏꯔꯒ ꯅꯪ ꯇꯥꯁꯟꯅꯗꯕ ꯇꯧꯅꯨꯀꯣ ꯍꯪꯕꯗ ꯈꯨꯝꯗ꯭ꯔꯗꯤ ꯅꯥ ꯄꯪꯉꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯁꯨ ꯊꯦꯡꯉꯕꯅꯤ ꯄꯨꯡ 12 ꯍꯦꯜꯂꯕ ꯍꯥꯏꯕꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛꯅꯤ ꯑꯣꯏꯔꯤꯁꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯌꯦꯡꯕꯕꯨꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯈꯔ ꯌꯦꯡꯉꯤꯀꯣ ꯑꯗꯣ ꯀꯃꯦꯟ ꯇꯧꯕꯁꯨ ꯃꯤ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯇꯧꯔꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯊꯥ ꯂꯩꯕꯗꯨꯗꯤ ꯑꯩꯁꯨ ꯄꯥꯝꯗꯦ ꯑꯗꯨꯒ ꯃꯇꯝꯁꯨ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯃꯇꯝ ꯌꯧꯔꯦ ꯊꯥꯗꯣꯏ ꯇꯥꯗꯦ ꯑꯩ ꯏꯌꯥꯔꯄꯣꯠ ꯍꯥꯞꯄꯦ ꯍꯥꯏꯌꯦ ꯇꯥꯔꯔꯣꯏ ꯃꯥ ꯃꯄꯥꯟꯒꯤ ꯅꯣꯏꯁ ꯑꯝꯇ ꯇꯥꯔꯔꯣꯏ ꯑꯩꯅ ꯉꯥꯡꯁꯤ ꯇꯥꯕꯅꯤꯅ ꯈꯤꯡꯕ ꯑꯩ ꯍꯥꯏꯊꯔꯛꯑꯒꯦ ꯃꯊꯪ ꯅꯪ ꯃꯄꯥꯟꯒꯤ ꯇꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦ ꯏꯕꯨꯡ ꯁꯨꯝ ꯄꯨꯡꯈꯥꯏꯗ ꯍꯥꯏꯅꯔꯤꯅꯦ ꯄꯨꯡꯈꯥꯏꯗ ꯍꯥꯏꯅꯔꯤꯅꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯊꯦꯡꯉꯦ ꯆꯨꯝꯃꯦ ꯄꯨꯡꯈꯥꯏꯗ ꯍꯥꯏꯅꯕꯅꯦ ꯃꯌꯥꯝ ꯁꯨꯝ ꯄꯪꯊꯥ ꯊꯥꯅꯕꯅꯦ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯃꯃꯥꯟꯅꯕꯤꯗꯣ ꯌꯥꯎꯔꯒꯗꯤ ꯅꯨꯡꯉꯥꯏꯗꯧꯕꯅꯦ ꯍꯥꯏꯅꯤ
ꯍꯥꯏꯔꯣꯏꯗꯕ ꯄꯪꯍꯥꯏ ꯍꯥꯏꯕꯒꯤ ꯆꯪꯉꯛꯀꯅꯣꯅ ꯆꯩꯕꯤꯈ꯭ꯔꯕ꯭ꯔꯣ ꯍꯥꯏ ꯃꯌꯥꯝꯅ ꯆꯩꯕꯤꯈꯤꯕ ꯈꯣꯠꯈꯤꯕꯗꯤ ꯂꯩꯇꯦ ꯀꯃꯦꯟ ꯇꯧꯕꯗꯀꯣ ꯃꯌꯥꯝ ꯇꯥꯕ ꯌꯥꯔꯣꯏꯗꯕ ꯋꯥꯗꯤ ꯀꯅꯥꯁꯨ ꯇꯧꯔꯛꯇꯦ ꯐꯖꯕ ꯀꯩ ꯍꯥꯏꯅꯤ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯛꯇꯅꯤ ꯍꯥꯏꯅꯔꯤꯁꯦ ꯐꯥꯒꯤ ꯇꯧꯕꯅ ꯃꯈꯜ ꯑꯃꯅꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯐꯥꯒꯤ ꯇꯧꯔꯤꯅꯤ ꯑꯐꯕ ꯋꯥꯅꯤ ꯑꯆꯨꯝꯕ ꯋꯥꯅꯤ ꯁꯤ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯕꯅꯤ ꯀꯩꯁꯨ ꯑꯗꯨꯃꯥꯏꯅ ꯊꯤꯇꯥ ꯊꯤꯊꯑꯣꯏꯗꯤ ꯉꯥꯡꯕꯤꯈꯤꯗꯕꯅꯤ ꯑꯗꯣ ꯈꯪꯗꯦ ꯆꯪꯉꯛꯇꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯂꯥꯏꯚꯁꯤꯅꯒ ꯊꯤꯡꯖꯤꯜꯂꯛꯄꯒ ꯃꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯂꯩꯔꯛꯇꯕꯒꯤ ꯀꯃꯦꯟꯒ ꯇꯧꯔꯛꯇꯕꯒ ꯇꯥꯟꯖꯥꯁꯤ ꯂꯧꯔꯒ ꯕ꯭ꯔꯣ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯌꯦ ꯏꯁꯩ ꯑꯃꯈꯛ ꯂꯩꯕꯅꯦ ꯑꯗꯨ ꯁꯛꯆꯜꯂꯒ ꯃꯤꯁꯦ ꯇꯪꯈꯥꯏꯔꯕ ꯑꯩꯅ ꯏꯁꯥꯅ ꯑꯣꯏꯅ ꯇꯪꯈꯥꯏꯖꯔꯕ ꯃꯤꯁꯦ ꯏꯁꯩ ꯁꯛꯆꯜꯂꯒ ꯑꯗꯨꯒ ꯂꯥꯏꯐꯁꯦ ꯍꯦꯛꯇ ꯐꯠꯇꯒ ꯂꯣꯏꯁꯜꯂꯕ ꯑꯗꯨꯅ फदौ माले सागर किनारे दिल ये पुकारे तू जो नहीं तो मेरा कोई नहीं है हो सागर किनारे लहरों पे नाचे किरणों की परियां मैं सोई जैसे सागर खोई हाइदौनी सोई नते मैं खोई जैसे सागर में नदिया ओ तुम ही अकेली तो कोई नहीं है सागर किनारे दिल ये पुकारे तू जो नहीं तो मेरा कोई नहीं है अदुगी फिल्म इसे फजा फजा याम लैबनिदा सच मेरे यार है वो ही दिलदार है जिसके बदले में कोई तो प्यार दे बाकी दिलदार है यार मेरे हाँ यार मेरे अदैदी अम्मगा ओ मारिया ओ मारिया ओ मारिया हो ओ मारिया ओ मारिया ओ मारिया हो जॉनी जब बोला था तुझसे शादी करेगी मुझसे कैसे कहा था ये बता ओ मारिया हो मारिया छोला सा तन मन में एक धड़का तो होगा जॉनी के बातों में दिल धड़का तो होगा जॉनी ने जब की थी तुमसे शादी की बातें मम्मी से पूछूंगी क्या ऐसा बोली थी ओ मारिया हो ꯑꯩꯗꯤ ꯊꯣꯛꯑꯣꯏ ꯍꯥꯏꯔꯤ ꯁꯣꯍꯦꯜꯅꯀꯣ ꯕ꯭ꯔꯣ ꯀꯌꯥꯝ ꯀꯩꯅꯣꯝ ꯍꯪꯒꯦ ꯕ꯭ꯔꯣ ꯍꯥꯏ ꯈꯤꯡꯕꯅ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯕ꯭ꯔꯣ ꯀꯃꯥꯏꯅ ꯍꯪꯒꯦ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯍꯥꯏ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯗꯤ ꯒꯣꯔꯕꯥꯆꯣꯞ ꯋꯥꯡꯈꯦꯝ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯗꯨꯒ ꯁꯣꯍꯦꯜꯅ ꯒꯨꯂꯤ ꯐꯪꯗ꯭ꯔꯗꯤ ꯑꯗꯨꯅ ꯌꯥꯗ꯭ꯔꯤ ꯄꯨꯔꯛꯄ ꯍꯥꯏꯔꯤꯀꯣ ꯑꯩꯖꯤꯗꯣ ꯑꯣꯏꯔꯗꯤ ꯊꯥꯗꯣꯏꯁꯦ ꯉꯁꯥꯏꯅ ꯑꯦꯇꯦꯛ ꯇꯧꯔꯗꯕꯅꯦ ꯑꯦꯇꯦꯛ ꯇꯧꯔꯗꯕꯅꯦ ꯍꯥꯏꯔꯤ ꯃꯤꯅ 15 कमेंट अदुगा कमेंट्सिना अहुम इसिंग चैसलउरा लुमी मयामसे हाय मानी इसिंग चैसलउ तुमने हौदो गुलीदो डिलीवरी तौरागे ऐसु डिलीवरी बॉय इरबनिना हाय सन लाइजथोय हाइना लैबनी डीपी नापी अमा पायरगा फम थंबनी हाय इंस्टाग्राम दा और माने लाइजथोय हाइना लै हाय अदु येंगो अदु आई खिंगबना थादोय तुमुरगे हयें वाय अइना पैसा पायरगा नंग नुंगाइना थमदिने अदुना थबक सुबा लेपा यादे हाय नैसल्ले खिंगबना लोइसले लोइरमदाइसे नैसले चुमे दुमाइ तौसलो पुंग से या 12 मखाइ तारे
12 मखाई तारे चुप चाप 12 चाप चाबी 12 मखाई लोइसलगे अदुना मयामसु हुजिक काइनरमदाई मतम यौरे एफबी गिनिको पाकनदि पाइदे हाइरि अदु सुमाइन तौरसे मयाम ngasiगidi matamsu thenge aisu ngasine aroibani haidana haibadi andaki haptagi aroibani sunday namini ngasidagi mu live thadabasina lakadoriba saturday namita mu thagadorini aduna hata ama kanabasida mayam wari watai sanabado pena wari sanabu nungaina wari sananabagi haidana aisu matam yam sangnabudi lawre ngasina aroibani minena thangsun mit oram taragadi ngarang oram tarde ngasaina losaladabni live se hayengsu leiribanina mayeng hayam mu hayamu thengnarsi hairamga dum losaladabani adubu masidi ai khara kuina su thare matam sangna lawre mayam su dum huji pawu yengi ba mayam lairi saruk ya biba comment su mayam taw birak pam nungai ai su mayam wari sanam se dum nungai adubu numit chupa sumaina dum phammaga leibadi ya dabanina ai su dum losan bagi matam haibado mayam ga kaina nabagi tanja do pham du yawra e aduna masigi oina di mayam dagi kaina nabagi matam su yawsalak pa loina na mayam punamak ti kaina kaina nabagi athang do nizari adubu handaki lakador hapta sida ai soidana ki video amu thagalakani mayamna video do yeng matamda like su toksan biramu channel sing nauna thengnaba ngasi khakta changbirakpa aduga video do da thengnaba matamda changbirakpa singna su video comment toksan biramu like toksan biramu channel subscribe toksan biramu channel hena mapung phaba channel ama oiragadi mayamgi mating dagi support dagi mapung phaba channel ama oirapa matamda aina mayamna pamba video makhal khuding mathang manau naina lepa leitana mathang mathang thagat bagi ngambagi tanja du su pinabiyo aduga hayeng channel sina kitang mapung phaba channel ama oirapa matamda aina aigi keno se profession hai tare aigi sinpham se masi youtube lomda oina onthara ganda mayam gi apamba video khudima mathang manau naina semake aina khanbagi wakhalon su lei aduna mayam na madu yauna bu khana bada mating bangbiyo video yeng matamda share to biyo like tanum matungda hype haibudu su nambiyo du taragadi channel si subscriber masing yam kalakpa haibuse aingonda su kanaba oi aduga channel sina mapung phaba achoba mapung phaba channel ama oirakpa matamda aigi profession si asaigi atop sinpham do thadoga ina youtube si on chilak matamda video si mapung phana phajana semak pataraga matam du dadi mayam na pamiba video khudim makhal makha naina masi so mathagat hayeng so matagat mit khuding gi thagalaga su yai natraga su video si makhal suna hata amada ani hum thagalak matamda mayam na pamiba video sing do adu su loina mak yeng basu phangani aduga aisu mayam go toina interact tawna video thagat pagi tanja dum su phangani sumaina hapta amda kala kalaga hapta amam leiraganda punba wari saba su nungbudi nungai adubu yam toina sanamba yabai tanja du su lakani aduga aina request tawjari bu se mayam nungsibiragadi video yeng matamda channel subscribe tawdagadi subscribe tawsanbiba share tawjibogadi share tawsanbiba aduga channel hena mapung phaba channel ama oihanbiyo aina ai request tawjage adubu ngasidi thenge pung 12 makhai su sapchan tare aduna ngasidi ahing su thengjalakwa matam su oire aduga mayam dagi kaina bagi ya bagi matam du yorok banina ahing nongyai oire ngasigi oina di kaina na bagi tanja do ai lawrage na khanjare aduna masi lawdringeda comment amani khak lai sem param makan tai ngasigi live solution ba tawrage sohel magi lairi aigi hana ubiro chin yam talle hai ko mairang them chawbu chu bi chang ko male hai na tawrame aduga sohel na new phone leiba yaba khara suggest tawbiro video oina oirasu hai hoi anouba video leibe phone leibe yaba video se sema kanda ko phone sing se lupa lising traunga phaugi manung da singbu phone sima leibe ai kon manung da singbu phone sima leibe hai bado ai adu video semna bo honar ke sohel adubu mamang da faruk nasu ngasai video se thakala da ma le kai no waro ngong da coming ga torom mi do adu hoi soidam ki waro ngoni haidi video da sang naina adum continue thagat pangam da masi masimadi ai su soibani adubu soibani haibisi masida da ai su thoinadi landabra ina khali manamdi ai su hingdabadi yadabnina sel tandabadi yadabnina adugi hingnabagi puksak punabagi lambi do topa lambi dagi talibanina youtube sida ai nongan badu numitaw phammaga video semaga leibadu ngamdabanina ko ai mayam apamba video khadimak se loina suraba thagatpadi ngamdre aduna madugi matamdo ngamba matamdo lakna bu honabada mayam na ting pangbiragadi adu soidana making makani nongmadi soidana adu phawdi khoi mayam aisu amsu mayam su ngaiminarasi adu atang aduma hairaga ai ngasigide live solution na batawrage lotion jarage mayam
लाइक यंगबीरिबा हौजिक हौजिक यंगिबसिंग कमेंट तौदबसिंग तौरिबसिंग लोइनमक गुड नाइट हैना कमेंट अमम तंग तौसनबिरागदि मयाम गुड नाइट हैबा कमेंट दु उरगा इसु गुड नाइट हैना पाथोकजरगा दुगा मसिगी लाइफ से मतंग से लोइसलगे कमेंट अमम तंग गुड नाइट हैना तंग तौसनबिराम दुगा मयाम पुनम दुगा काइनरसे मैम गुड नाइट है कमेंट अम तौसनबिरमो अदुदि अदुगा काइनरसे अलीना गुड नाइट हरे अली गुड नाइट ओरसे अफबा नुंगाइबा हयेंग मिकअप थोलको मतमदा तुम हौगलको मतमदा हयेंग नुमित असे अफबा नुंगाइबा युम नुमित अमा ओइरो तौबा खुद माइ पाकपको अदुमाइना अखोइना हयेंग हौगलगा सि तौगे काइना खल्लगा तुमनै ngaktanina ko henge si thabak ma chatkena tauge khaliba chatkena khaliba thabak खुदिमक लोइनमक मैम से माइ पाकपा तौगे खलिबा तबक तुम पांथोकप ngamba अफबा नुमित अमा ओइरसनो सोहेल जु गुड नाइट हाइरे गुड नाइट सोहेल अदुगा अतै जु मैम जु गुड नाइट हाइजन बिरो अदुगा मैम ने गुड नाइट हाइबा कमेंट दु उरगा इस नुगाइना हराउना मैम दे गुड नाइट की विश तो पिरमगा इस ngasi ge live se loisalladune loisalage na ready da ngairaga thi leirabane ba inamaga aina taklona close tawgida kanagumna comment i leram ga comment do hajalak ban ngaudraga di ngai roena मैम दु comment तौरक येंगे ngai ne ba ise ado comment se तौरक तगदी min ama second manga tara phok तौरक तगदी loisalage मैम warobin फरे अदुदि मैमसु कमेंट सुइरागा लाक्ट्रे अदु मैम पुनमक कमेंट तौरकपसु तौरक्तबसु मैम पुनमकु कई मथेल तौरगे हम्बा है निसेन हजिक थतंगे मासे गुड नाइट अली गुड नाइट ngasi di kisi oina chakhre ni sen ai di live lo shalage ni tawre to nang hosida changa poiraga dei live se lo shanga su video oina leini dana ko adu den do changa ga ngasi gi live se mayam kari kari haina ki ge do yeng horo aduga yeng mathang gi live ta mu thengna rase mayam punama ali na good night na mayam ho selaga loin ma hom lak khaira khre hom mari rak khaira khre ko aduna good night na mari rak su kre aduna masi lo shalaudraga de ai ma chaura ani soidana ali na aduna ai lo shalage मैम पुनमक पो ngasi gi oina di kaina bagi athangni sari aduga mathangi anouba video amada mo nungaiba video amada मैम ngaibiramo aduga mathangi thangja numita lakado thangja numisda mu sumaina kuina sangna nungaina good night ekoi मैम punna wari sanaraga live amuk tawminarase du phaugi tamukta di hapta simadang ngaibiramo taram ai su मैम ngaijaram gi ngasi gi oina मैम punam kaina rasi bye bye मैम ai jo hojik kari kari thaba khara su leiri asem talosan gi ke मैम kaina rasi good night